अदोमना चैनल सिबु नुक्सिबिदुना अदोमगी ममल यामलबा लाइक अमदी सब्सक्राइब तौबा काउबिगेनो मदुना अखोइगी थौना ओइजगे पक्त्रे लेफौरिबेमा अद्वाइदुदा ताबदा कैनोम तौइको बुत लेबाकसिदा बुत मसे लौनदुइबा अदुसु लुहोंगागा होने फिजंग खल्लगा अहिंग नुंग्याइदा होंगदुइनी कैनो नंग हेक होंगो अखोइदि पामजद्रे होने अखोइदी नंगदौना नुपा लेजदिए याम ngame मागी मचिनसे कोइलासता थारदी हौरनिबो लेबाकतगदी जरा जरा चार मयाम अमा संतोकनीने होइबेमा मैबु फिना कयाम कुइना कुप्तुना थमगनी नंगी थमोइदा लोटलिबा नुक्सिबदो लोटनबो होटनबदा ओलै पारै तौरनुइबेमा हो यारे तौंगम्बी बुत ऐंगोंदबु कदाइदगी नुक्सिबनो राजेश तो नंगी नत्रो हैमा मीन तारगा इसे करीनि हाइनखिनि तानबा वावा लाउबना फत्रो याम खतकनुबेमा कुंगी हंगोय माइथकपि नंगबो खत्तबी इंजत तपसबी लेमजबी हो लांजदबी नंगतनी यारेबा तो खदांगदो नोंबा अदुदा लाइरे बुत पाखंग राजेशे नंगोंदा अंकरमा होतप माले इस अंका फोमला अरानबा पालगा होतप अंकदी फोल सुक्ता तारोइको नंगना खंगदबा मना मादी नंगोंदा पुंगाव हे ngawre तौरिसे तंजै हे लाइ मनंगसे डिक्शनरी दु ngaइख्रेने वान थोक अमता याउदबा लेति नंगोंदा फागी नति बेमा राजेशता नंग खल्यासे चुमलबनिको खितोइ बेमा ताइबंग मी ओइरिङैदा नुक्सिबा कोइनबना मखल अमनि हौजिकपु बुत ओलकांदा कोइनबा नुक्सिनबा काइना यारेको बुतसु थमोइ पानबने नुक्सि मसक खंगबने तमनरगा दुम मीने कीरगा लोइना हाइबा लेते यारेदा खदांकन नोंगालगे हाइरानी ngahak leiredi isa isa gi kada changnarase asumna ni do magi magi kada changke mathangi nubini gyan tarakpada sulosanadi makok tu chikladana Elizabeth ki kada tumlaga lerme ayo kok siam cs lim water se thau ibe madi ngarang phajakrene hangover da aibu ima ka pabungana kari haramgani chen khraiduna paw haidok pangairaga yumda leramani nang yeunabi loi luto lakpido amta to ko yengoi ngarang aina no yumdu phone torga ahing lengakani haikre aikhoida nang lerambagi pharini bema nangi wa taraga isase ne hekta hangover du da nangdi loire ngarang nasana nasa gyan tadre ado ai fresh up tauruge hoi hoi tauro ai breakfast ready tormage khutta lim water glass ma pai washroom leibadom changle machin mya sengbo madum irujaba su loire irujaba lorakpada bathroom gi mirror du dure magi khori charma pada ya khul leibado khujin khotpa manba magi masada scratch mya mama masado humang kange irujaba lorakpada shower gi singdo amu on torga iruje Miluda khamba yadana pigi che why should I be so stupid I should stupid it jinglabra ngarang ai kadukhrage wakhal da ngarang DJ topamda YouTube tai ke thakla jagoi sarba madu ma kai dokhe wakhal na lamsinduna khan baure ngarang thingna khiba sakhang da bandu padu ma kari li chat khrage nupa du gi kar manungda ma kam alcohol thakpa changkhibado ningsinglai magi masada sokhiba thengkhiba adudagi kari tawkhiba masana masaba tukachaba faure bathroom manungduda hik hik launa kappe sulosana
ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤ ꯑꯃꯗ ꯊꯥꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯋꯥꯔꯒꯤ ꯏꯁꯤꯡꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯛꯄ ꯋꯥꯈꯜꯗ ꯎꯔꯤ ꯎꯡꯂꯤ꯫ ꯉꯔꯥꯡ ꯃꯥ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯈ꯭ꯔꯦ? ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯔꯤ꯫ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯔꯝꯕ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯕꯥꯠꯔꯨꯝꯗ ꯃꯀꯣꯛꯇꯨ ꯄꯥꯏ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯌꯨ ꯇꯞꯇꯥꯏꯅ ꯉꯥꯎꯔꯕ ꯃꯇꯨꯡ ꯀꯥꯔ ꯃꯅꯨꯡꯗꯨꯗ ꯅꯨꯄꯥꯗꯨꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯈꯨꯟ ꯑꯃꯗꯤ ꯈꯨꯖꯤꯟꯒꯤ ꯗꯥꯛ ꯇꯥꯕ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯈꯥꯝꯕ ꯌꯥꯗꯅ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡꯒꯨ ꯃꯁꯥꯗꯣ ꯍꯦꯟꯅ ꯋꯥꯏ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯊꯥꯡꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯆꯪꯈꯤꯕꯗꯣ ꯊꯣꯡꯃꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯏꯂꯤꯖꯥꯕꯦꯠꯁꯨ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯒ "ꯁꯨꯂꯣ ꯁꯨꯂꯣ ꯁꯨꯂꯣ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ꯫ ꯃꯅꯥꯗꯣ ꯊꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯊꯝꯂꯒ ꯇꯥꯕ ꯃꯅꯨꯡꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯗꯨ ꯇꯥꯔꯒꯏꯂꯤꯖꯥꯕꯦꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯦ꯫ ꯏꯂꯤꯖꯥꯕꯦꯠꯅ "ꯁꯨꯂꯣ ꯁꯨꯂꯣ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎꯁꯦ" ꯅꯝꯗꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯡꯇꯣꯛꯄꯗꯒꯤꯗꯤ ꯁꯨꯂꯣꯆꯅꯥ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯑꯦ꯫ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅꯏꯂꯤꯖꯥꯕꯦꯠꯀꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯣꯜꯂꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯏꯂꯤꯖꯥ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ "ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯦ ꯅꯪꯅ ꯀꯞꯄꯤꯗꯣ꯫ ꯑꯩ ꯈꯪꯉꯕꯅꯤ ꯅꯪ ꯅꯁꯥꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯔꯝꯗ ꯈꯪꯂꯅꯤ ꯍꯥꯏꯕ." "ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯂꯤꯖꯥꯕꯦꯠ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯔꯦꯁꯅ ꯈꯪꯈ꯭ꯔꯒꯅ ꯀꯝꯗꯧꯕ?" "ꯅꯨꯄꯤ ꯅꯪ ꯑꯝꯇ ꯇꯞꯊꯧ꯫ ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯅꯪ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯔꯥꯏꯕꯛꯇꯨꯗ ꯅꯝꯕꯔ ꯊꯦꯠꯄ ꯅꯠꯇꯦ꯫ ꯅꯪꯅ ꯑꯍꯥꯟꯕ ꯅꯠꯇꯤꯌꯦ ꯃꯥꯂꯦꯝꯁꯤꯗ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯇꯧꯕ." "ꯀꯩꯅꯣ ꯏꯂꯤꯖꯥꯕꯦꯠ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯗꯤ ꯑꯩꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇꯨꯅꯤ ꯍꯦꯡ ꯆꯠꯂꯤꯉꯩꯗ." "ꯋꯥꯠ ꯑꯦꯚꯔ ꯑꯗꯣ ꯅꯪ ꯄꯤꯖꯥꯗꯧꯅ ꯀꯞꯀꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯁꯨꯔꯦꯁꯇ ꯍꯥꯏꯗ꯭ꯔꯗꯤ ꯃꯥꯁꯨ ꯈꯪꯂꯣꯏ." "ꯑꯩꯕꯨ ꯃꯉꯣꯟꯗ ꯃꯤꯅꯝꯂꯗ꯭ꯔꯥ? ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯂꯕꯤ ꯑꯩꯁꯦ." "ꯍꯩꯃꯥ ꯅꯪ ꯌꯥꯝ ꯇꯥꯏꯄꯤꯀꯦꯜ ꯑꯣꯏꯔꯤꯅ꯫ ꯃꯇꯝꯁꯦ ꯆꯥꯎꯈꯠꯂꯕꯅꯦ꯫ ꯃꯨꯆꯨꯑꯦꯜꯅꯤ ꯃꯗꯨꯗꯤ ꯊꯧꯗꯣꯛꯇꯣ꯫ ꯅꯁꯥ ꯌꯥꯅꯔꯒ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜꯗ ꯆꯪꯂꯒ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯅꯪꯁꯨ ꯇꯧꯔꯨꯕ ꯅꯠꯇꯦꯗꯅ꯫ ꯁꯤꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯨ?" "ꯏꯂꯤꯖꯥꯕꯦꯠ ꯅꯪꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗꯤ ꯆꯠꯅꯕꯤꯅ ꯀꯨꯌꯣꯝ ꯑꯣꯏꯕ ꯂꯝꯗꯝꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯅ ꯆꯠꯅꯕꯤꯗ ꯁꯤꯡꯅꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ?" "ꯅꯪꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯔꯦꯁꯇꯨꯔꯦꯟꯗ ꯍꯣꯇꯦꯜꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯂꯝꯆꯠ ꯃꯥꯡꯂꯤꯁꯤꯗꯤ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯐꯥꯎ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" "ꯅꯪꯅ ꯔꯦꯁꯇꯨꯔꯦꯟꯗ ꯍꯥꯏ꯫ ꯑꯩ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯒ ꯊꯕꯛꯁꯦ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯍꯦꯡ ꯆꯠꯂꯤꯉꯩꯗ ꯇꯧꯕꯅꯤ꯫ ꯑꯩ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯁꯨꯔꯦꯁꯀ ꯎꯅꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ." "ꯑꯗꯨꯛ ꯌꯥꯝ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯄꯥꯈꯪ ꯀꯣꯟꯁꯦꯡ ꯂꯩꯁꯥꯕꯤ ꯀꯣꯟꯁꯦꯡ ꯀꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯣ? ꯀꯅꯥꯅ ꯅꯪꯕꯨ ꯏꯖꯠ ꯃꯥꯡꯂꯕꯅꯤ ꯍꯥꯏꯗꯣꯔꯤꯒꯦ ꯅꯁꯥꯅꯕꯨ ꯐꯣꯡꯗꯣꯛꯇ꯭ꯔꯕꯗꯤ?" "ꯏꯂꯤꯖꯥꯕꯦꯠ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯒꯤ ꯏꯖꯠꯇꯤ ꯂꯩꯈꯥꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ." "ꯍꯩꯃꯥ ꯅꯪꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦꯅ꯫ ꯍꯣꯔꯦꯟ ꯐꯥꯔꯃꯥꯁꯤꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯩꯔꯒ ꯆꯥꯁꯤꯜꯂꯣ ꯑꯣꯚꯨꯂꯦꯁꯟ ꯂꯥꯛꯇꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯔꯣꯏ꯫ ꯁꯣꯏꯕꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯒꯦ ꯇꯧꯔꯝꯂꯁꯦ ꯄꯤꯜꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯤꯗꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯟꯅꯦꯁꯦꯁꯔꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯥꯟꯅꯗꯕꯗ."
ꯏꯂꯤꯖꯥꯕꯦꯠꯀꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯟꯊꯕ ꯌꯥꯕ ꯈꯟꯊꯔꯕ ꯃꯇꯨꯡ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯒꯤꯁꯨ ꯌꯦꯁꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯏꯖꯠꯄꯨ ꯇꯣꯄꯤꯛꯂꯣ? ꯈꯝꯊꯦꯡꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯕꯕꯨ ꯑꯩꯅ ꯑꯍꯥꯟꯕ꯭ꯔꯥ? ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯥ? ꯇꯤꯗꯤꯝꯒꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯁꯤꯗ ꯆꯪꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯁꯦ ꯆꯧꯆꯧ ꯃꯣꯃꯣ ꯆꯥꯕ ꯆꯪꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯁꯤꯗ ꯃꯥꯅ ꯀꯥꯟꯅꯗꯕꯗ ꯌꯥꯝ ꯍꯥꯏꯄꯔ ꯑꯣꯏꯁꯤꯟꯕꯁꯦ ꯀꯥꯟꯅꯗꯕꯗ ꯃꯊꯟꯇ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯅꯕ ꯁꯤꯟꯖꯕꯅꯤ꯫ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩ ꯏꯂꯤꯖꯥꯕꯦꯠꯅ꯫ ꯄꯥꯁ ꯏꯁ ꯄꯥꯁ ꯀꯣ, ꯅꯪ ꯃꯗꯨꯗ ꯀꯣꯛꯇꯨ ꯈꯜꯂꯨꯔꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯨꯔꯦꯁꯇ ꯐꯣꯀꯁ ꯇꯧ꯫ ꯁꯨꯂꯣꯆꯅꯥꯅ ꯍꯣꯏ ꯇꯧꯔꯒꯦ꯫ ꯅꯪꯒꯤ ꯊꯧꯗꯣꯛꯇꯤ ꯏꯕꯥꯅꯤꯇ ꯈꯪꯅꯁꯦ꯫ ꯑꯩꯒꯤ ꯆꯤꯟꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯝꯇ ꯍꯥꯏꯔꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯧ ꯁꯨꯂꯣꯆꯅꯥ꯫ ꯏꯂꯤꯖꯥꯕꯦꯠ, ꯅꯪ ꯂꯩꯕꯒꯤꯁꯨ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯂꯦ ꯃꯃꯥꯟꯅꯕꯤꯕꯨ ꯏꯂꯤꯖꯥꯕꯦꯠꯅ꯫ ꯑꯩ ꯂꯩꯔꯤ ꯅꯪꯒꯤ, ꯅꯣ ꯃꯣꯔ ꯇꯤꯌꯔꯁ꯫ ꯑꯅꯤꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯁꯤꯡꯖꯃꯩꯗ ꯁꯨꯂꯣꯆꯅꯥꯕꯨ ꯊꯤꯟꯕ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯄꯤꯜꯁ ꯂꯩꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯒꯣꯕꯔꯙꯟ ꯄꯨꯖꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯆꯦꯡꯒꯧ ꯀꯠꯅꯕ ꯇꯝꯐꯥ ꯁꯤꯜ ꯂꯥꯡꯉꯤ꯫ ꯂꯥꯏ ꯇꯤꯟꯕꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯗꯝꯅꯤꯉꯥꯏ ꯑꯣꯏꯕ ꯂꯤꯆꯠ ꯆꯠꯄꯤꯅꯤ ꯇꯝꯐꯥ꯫ ꯂꯥꯏꯒꯤ ꯀꯠꯄ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯁꯤꯜ ꯂꯥꯡꯉꯤ꯫ ꯂꯤꯛꯂꯥꯒꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ, ꯕ꯭ꯔꯦꯗ ꯑꯃ, ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯦꯕ꯭ꯂꯦꯠ ꯄꯤꯖꯔꯦ꯫ ꯂꯤꯛꯂꯥꯗꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯎꯏ꯫ ꯂꯤꯛꯂꯥꯒ ꯕꯨꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯕꯨꯕꯨꯅ ꯊꯦꯝꯃꯒ ꯍꯦꯛ ꯒꯨꯂꯤ ꯄꯤꯖꯕꯅꯤ꯫ ꯏꯆꯦ ꯂꯤꯛꯂꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯁꯦ ꯑꯃꯨꯛꯇ ꯏꯔꯨꯖꯧꯀꯣ ꯍꯌꯦꯡꯗꯤ꯫ ꯇꯜꯂꯤꯍꯦ, ꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯈꯨꯖꯤꯟꯅ ꯈꯣꯠꯂꯛꯑꯦꯕ, ꯑꯗꯨꯅ ꯇꯌꯤꯡ ꯇꯌꯤꯡꯕ ꯐꯥꯎꯋꯦ꯫ ꯏꯁꯤꯡꯕꯨ ꯈꯨꯖꯤꯟ ꯆꯥꯎꯕ꯭ꯔꯣ ꯏꯆꯦ? ꯍꯣ ꯆꯥꯎꯋꯦ, ꯏꯁꯤꯡꯗꯤ ꯈꯨꯖꯤꯟ ꯌꯥꯝꯅ ꯁꯥꯡꯉꯤ, ꯂꯥꯏ ꯈꯨꯁꯥꯡꯕꯤꯗꯧꯅ꯫ ꯆꯥꯎꯔꯤꯕ ꯈꯨꯖꯤꯟꯗꯣ ꯑꯩꯅ ꯅꯦꯜ ꯀꯇꯔꯅ ꯀꯛꯊꯠꯂꯦ꯫ ꯑꯗꯣ ꯏꯔꯨꯖꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯏꯔꯨꯖꯗ꯭ꯔꯗꯤ ꯏꯆꯦ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯨꯔꯣꯏ, ꯃꯃꯥꯒꯤ ꯃꯄꯥꯝꯗꯅꯤ ꯆꯠꯇꯣꯏꯗꯣ꯫ ꯏꯆꯦꯁꯨ ꯏꯃꯥꯅ ꯄꯨꯅꯤ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯏꯔꯨꯖꯗ꯭ꯔꯗꯤ ꯄꯨꯗꯕ ꯐꯥꯎ ꯌꯥꯏ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯤ, ꯏꯃꯥꯒꯤ ꯃꯄꯥꯝꯗꯅꯤ ꯍꯌꯦꯡꯗꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯏꯆꯦꯁꯨ ꯆꯠꯄ꯭ꯔꯣ ꯍꯥꯏꯁꯦ ꯆꯥꯛꯀꯧꯕ? ꯆꯠꯈ꯭ꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯑꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯁꯤꯜꯂꯦ ꯂꯤꯛꯂꯥ ꯃꯥꯒꯤ ꯋꯥꯈꯜꯗ꯫ ꯂꯤꯛꯂꯥꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯥꯒꯤ ꯃꯥꯝꯃ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯂꯤꯛꯂꯥ, ꯏꯃꯧ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯑꯣ ꯂꯤꯛꯂꯥꯎ꯫ ꯃꯥꯒꯤ ꯃꯥꯝꯃꯅ ꯀꯧꯔꯛꯄꯗꯣ ꯇꯥꯔꯗꯨꯅ ꯂꯤꯛꯂꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯁꯨꯕꯤꯇꯥꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯨꯕꯤꯇꯥ ꯇꯥꯏꯕꯪꯉꯥꯟꯕꯒ ꯃꯥꯌꯣꯛ ꯌꯥꯔꯦ꯫ ꯗꯥꯔꯤꯗ ꯂꯦꯞꯄꯒ ꯂꯩꯕ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯌꯦꯡꯂꯒ ꯁꯨꯕꯤꯇꯥꯅ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯃꯔꯛꯁꯤꯗ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯃꯔꯛꯁꯤꯗ ꯆꯃꯣꯠ ꯆꯃꯣꯠ ꯐꯤꯔꯣꯜꯗꯨꯒ ꯏꯝꯐꯥꯜ ꯀꯥꯔꯛꯏꯁꯦ? ꯅꯣꯏ ꯂꯋꯥꯏꯒꯤ ꯍꯧꯅꯕꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯏꯕꯦꯝꯃ, ꯂꯤꯛꯂꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ, ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ꯫ ꯏꯃꯧꯕꯨ ꯑꯩꯅ ꯀꯧꯗꯅ ꯀꯅꯥꯅ ꯀꯧꯅꯤ? ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯕꯨ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯅ ꯈꯥꯏꯕ꯭ꯔꯥ? ꯏꯁ, ꯑꯣꯟꯁꯤꯟꯅꯕ ꯌꯥꯝ ꯇꯜꯂꯤꯗ꯫ ꯆꯥꯛ ꯆꯔꯥ ꯑꯃꯒꯤ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯆꯟ ꯅꯨꯄꯤꯗꯨꯅ ꯍꯤꯡꯂꯤꯉꯩꯗꯅ ꯍꯤꯡꯕꯒꯤ ꯋꯥ, ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗꯗꯤ ꯀꯔꯤ ꯃꯔꯤꯅꯣ ꯑꯃꯨꯛ ꯁꯥꯒꯠꯄꯤꯔꯤꯁꯤꯅ? ꯇꯥꯏꯕꯪꯉꯥꯟꯕ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯅꯥꯏꯔꯛꯂꯦ ꯀꯞꯂꯗꯨꯅ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯟꯗꯣ ꯅꯪꯒꯤꯗꯤ ꯅꯆꯦ ꯅꯠꯇꯕ꯭ꯔꯥ? ꯂꯤꯛꯂꯥꯁꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ ꯏꯕꯦꯝꯃ? ꯅꯪꯁꯨ ꯂꯥꯏꯑꯣꯏꯔꯕꯤ ꯏꯆꯟꯒꯨꯝ ꯅꯕꯨꯡꯉꯩꯅ ꯏꯆꯟꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯍꯣ ꯄꯥꯝꯖꯗ꯭ꯔꯦ, ꯀꯅꯥꯒꯤ ꯏꯆꯟ, ꯀꯔꯤꯒꯤ ꯏꯆꯟ? ꯂꯋꯥꯏ ꯀꯛꯏ ꯆꯨꯕ ꯅꯈꯣꯏꯒ ꯁꯪꯒ ꯇꯧꯖꯅꯤꯡꯗꯦ꯫ ꯏꯕꯦꯝꯃ, ꯂꯋꯥꯏꯗꯤ ꯂꯝꯅ ꯈꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯛꯀꯅꯨ꯫ ꯆꯥꯛꯀꯧꯕ ꯂꯥꯛꯅꯔꯅꯤ, ꯃꯔꯥꯡ ꯃꯔꯥꯡ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯁꯨ ꯆꯥꯛꯀꯧꯔꯤ, ꯂꯦꯡꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯒꯦꯠ ꯁꯣꯝꯗ ꯂꯩꯔꯦ꯫ ꯂꯋꯥꯏ ꯍꯥꯏꯁꯤꯗꯤꯅꯦ
ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯐꯝꯗꯣ ꯂꯋꯥꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯩꯇꯦ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯕꯨ ꯂꯋꯥꯏꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯔꯤꯛꯁꯣ ꯊꯧꯕ ꯇꯥꯗꯕꯨ ꯄ꯭ꯂꯦꯟ ꯊꯧꯕ ꯄꯥꯏꯂꯣꯠꯀ ꯃꯥꯟꯅꯩ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯃꯤꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯑꯩ ꯀꯩꯝꯇ ꯍꯥꯏꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯈꯣꯝ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯅꯤꯡꯕꯅꯤ ꯌꯥꯔꯦꯗ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤꯗꯧꯅ ꯀꯣꯊꯔꯒ ꯂꯩꯔꯗꯅ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯆꯠꯂꯧꯔꯣ ꯍꯨꯏ ꯊꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯤꯛꯂꯥꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯎꯔꯦ ꯃꯥꯃꯥ ꯆꯠꯂꯧꯔꯣ ꯃꯥꯃꯥ ꯆꯥꯛꯇꯤ ꯆꯥꯃꯔꯛ ꯀꯣꯟꯅ ꯆꯥꯕ ꯌꯥꯏ ꯍꯨꯏꯗꯣ ꯊꯥꯗꯣꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯃꯥꯃꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯃꯥꯃꯥ ꯅꯪ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯗꯤ ꯂꯋꯥꯏꯅꯦ ꯂꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯝꯇ ꯑꯩ ꯁꯪꯒ ꯇꯧꯅꯤꯡꯗꯤꯌꯦ ꯇꯥꯏꯕꯪ ꯉꯥꯟꯕ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯊꯃꯣꯏ ꯀꯥꯏ ꯂꯤꯛꯂꯥ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯁꯥꯏꯗꯒꯤ ꯃꯃꯥꯇꯣꯟꯒ ꯃꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪ ꯉꯥꯟꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯏ ꯇꯥꯔꯁꯨ ꯃꯥ ꯃꯃꯥꯇꯣꯟ ꯁꯨꯕꯤꯇꯥꯕꯨ ꯀꯤꯗꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯍꯨꯏ ꯄꯜꯂꯛꯄꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯃꯥꯃ ꯇꯥꯅꯕ ꯂꯥꯎꯔꯛꯄꯅꯤ ꯃꯥꯒꯤ ꯃꯥꯃꯕꯨ ꯃꯈꯣꯏꯗ ꯂꯣꯏꯕ ꯍꯨꯏꯖꯥꯎꯁꯤꯡꯗꯨꯅ ꯆꯤꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯎꯟꯁꯥꯁꯤꯡꯗꯣ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯕꯗꯤ ꯑꯗꯨꯅ ꯄꯥꯈꯠꯇꯅ ꯁꯣꯟꯅꯤꯡꯗꯗꯅ ꯂꯤꯛꯂꯥꯒꯤ ꯃꯥꯃꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯁꯣꯟꯅ ꯊꯤꯜꯂꯕꯁꯨ ꯊꯃꯣꯏꯕꯨ ꯀꯥꯏꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯅ ꯊꯧꯖꯤꯜꯂꯛꯄ ꯍꯨꯏꯖꯥꯎꯁꯤꯡꯗꯨꯅ ꯆꯤꯛꯄꯨ ꯆꯤꯛꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯉꯥꯟꯕ ꯊꯃꯣꯏ ꯀꯥꯏꯔꯦ ꯂꯤꯛꯂꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯤꯠꯂꯨꯗꯗꯤ ꯄꯤꯔꯥꯡꯅ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯗꯤ ꯇꯥꯏꯕꯪ ꯀꯩꯊꯦꯜꯗ ꯄꯨꯛꯆꯥꯛ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯔꯤꯛꯁꯣ ꯊꯧꯏ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒꯤ ꯃꯥꯃꯒꯤ ꯑꯣꯇꯣ ꯑꯃ ꯂꯩꯅꯤ ꯍꯥꯏꯗꯅ ꯈꯟꯅꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯃꯃꯥ ꯂꯤꯛꯂꯥꯕꯨ ꯄꯣꯛꯄꯤ ꯊꯣꯏꯍꯟꯕꯤꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯤꯛꯂꯥ ꯏꯃꯥꯅ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯃꯔꯨꯞꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯃꯥꯃꯒꯤ ꯑꯣꯇꯣ ꯑꯃꯗꯤ ꯂꯩꯔꯁꯤꯀꯣ ꯏꯃꯥ ꯃꯥꯃꯒꯤ ꯑꯣꯇꯣ ꯑꯃ ꯂꯩꯕꯤꯁꯤ ꯅꯍꯥꯟ ꯕꯖꯥꯔꯗ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯨꯕꯤꯕꯗꯣ ꯁꯤꯠꯁꯨ ꯃꯨꯟꯕꯤꯕꯗꯣ ꯑꯩ ꯃꯤꯠꯅ ꯎꯍꯧꯋꯦ ꯑꯩꯈꯣꯏ ꯃꯥꯃꯁꯨ ꯄꯨꯂꯤꯁꯅ ꯐꯨꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯊꯣꯏꯍꯟꯃꯤꯅꯥꯏꯔꯤ ꯂꯤꯛꯂꯥ ꯅꯪ ꯃꯥꯃꯁꯦ ꯂꯨꯅ ꯇꯧꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯃꯥꯃ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯅꯪ ꯃꯥꯃꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ ꯅꯪꯒꯤ ꯅꯕꯣꯛꯇꯨꯗꯤ ꯉꯟꯇꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯅꯪ ꯃꯥꯃꯅ ꯑꯩꯕු ꯌꯥꯝ ꯋꯥꯅ ꯃꯤꯒꯤ ꯃꯤꯜꯗ ꯆꯦꯡ ꯕꯣꯔꯥ ꯊꯥꯡꯗꯨꯅ ꯐꯧ ꯇꯛꯇꯨꯅ ꯑꯩꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ ꯏꯃꯥ ꯇꯣꯛꯑꯣꯕ ꯌꯦꯡꯉꯣꯏ ꯃꯔꯨꯞꯁꯦ ꯐꯪꯕꯒ ꯅꯪ ꯃꯥꯃꯒꯤ ꯑꯣꯇꯣ ꯂꯩꯔꯁꯤꯀꯣ ꯂꯤꯛꯂꯥ ꯃꯥꯒꯤ ꯃꯥꯃꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯔꯤꯛꯁꯣ ꯊꯧꯗꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯃꯁꯤꯅ ꯍꯤꯡꯂꯤꯉꯩꯒꯤ ꯋꯥꯅꯤ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯂꯥꯛ 3 ꯇꯥꯕ ꯃꯔꯨꯞꯇꯣ ꯐꯪꯈꯤ ꯑꯗꯨꯕꯨ ꯂꯥꯛ 3ꯗꯣ ꯃꯃꯥꯇꯣꯟꯒꯤ ꯈꯨꯠꯇ ꯑꯣꯇꯣ ꯂꯩꯅꯤ ꯍꯥꯏꯔꯝꯕ ꯄꯩꯁꯥꯗꯣ ꯁꯨꯕꯤꯇꯥꯅ ꯁꯅꯥ ꯑꯣꯏꯅ ꯂꯦꯞꯁꯤꯟꯈꯤ ꯈꯜꯂꯨꯕꯗ ꯅꯧꯅ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯃꯅꯤꯡ ꯇꯝꯂꯦ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯃꯃꯥꯇꯣꯟꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒꯥꯏꯔꯦ ꯍꯩ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤꯌꯦ ꯅꯊꯤꯕꯣꯡ ꯆꯥꯕ ꯐꯪꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯄꯤꯖꯗꯕ꯭ꯔꯕ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯒꯤ ꯂꯋꯥꯏꯗꯨꯗ ꯆꯠꯇꯣꯏꯕ ꯀꯌꯥꯔꯛ ꯍꯥꯏꯅꯅꯤ ꯂꯋꯥꯏꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯦꯗꯕꯗꯤꯁꯨ ꯆꯥꯛꯀꯧꯕꯒꯤ ꯂꯥꯛꯑꯅꯤ ꯅꯪꯅ ꯁꯨꯗꯣꯏ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯪ ꯌꯥꯝ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯕ꯭ꯔꯥ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯎꯔꯥ ꯍꯥ ꯂꯤꯛꯂꯥꯅ ꯈꯨꯝꯃꯦ ꯏꯃꯥꯇꯣꯟ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯆꯥꯛꯀꯧꯕꯅꯤ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯤ ꯅꯪꯅ ꯃꯄꯨ ꯁꯥꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨ ꯂꯤꯛꯂꯥꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯥꯒꯜ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯉꯤ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 9ꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯈꯔꯁꯨ ꯂꯤꯈꯠꯆꯅꯤꯡꯕꯤ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥ
ꯃꯅꯥꯗꯒꯤ ꯁꯅꯥꯒꯤ ꯕꯣꯜ ꯌꯥꯟꯕ ꯈꯣꯝꯅꯝ ꯃꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ꯫ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ ꯂꯥꯛꯄꯅꯦ꯫ ꯀ꯭ꯂꯥꯁ 9ꯒꯤ ꯃꯧꯅꯥꯎꯗꯨꯒ ꯅꯨꯄꯥ ꯁꯅꯥ ꯕꯣꯜ ꯌꯥꯟꯕꯗꯨꯒ ꯔꯥꯁꯤꯗꯤ ꯈꯔ ꯊꯥꯡꯕ ꯋꯥꯠꯂꯦ꯫ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥ ꯅꯨꯄꯥꯗꯨꯒ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯁꯨꯕꯤꯇꯥ꯫ ꯅꯨꯄꯥꯗꯨꯅ ꯌꯨꯕꯤꯒ ꯄꯥꯏꯔꯗꯅ ꯈꯪꯗꯕ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯧꯄꯥ ꯆꯥꯛꯀꯧꯕ ꯂꯥꯛꯃꯤꯟꯅꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯕꯦꯒꯇꯨꯁꯨ ꯅꯨꯄꯥꯗꯨꯅ ꯌꯥꯜꯂꯦ꯫ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯨꯄꯤꯕꯨ ꯊꯤꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯕꯦꯒ ꯄꯥꯏꯕ ꯅꯨꯄꯥꯒꯤ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯣꯇꯣꯖꯤꯠꯁꯨ ꯃꯗꯨꯒꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯦ꯫ ꯁꯨꯕꯤꯇꯥꯅ ꯏꯆꯥꯁꯥ ꯅꯣꯏꯕꯨ ꯂꯥꯛꯏꯁꯦ ꯊꯦꯡꯃꯟꯗ꯭ꯔꯣ? ꯃꯦꯙꯄꯇꯤꯅ ꯏꯃꯥ ꯊꯥꯎꯒꯤ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯇꯣꯖꯤꯠꯁꯨ ꯈꯨꯝꯃꯩ ꯏꯃꯥ ꯊꯥꯎꯁꯤꯁꯨ ꯕ꯭ꯂꯦꯛꯇꯒꯤ ꯍꯥꯜꯂꯛꯑꯦ꯫ ꯑꯣꯇꯣꯖꯤꯠ ꯑꯃꯗꯤ ꯃꯦꯙꯄꯇꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯄꯣꯊꯥꯏ꯫ ꯆꯥꯛꯈꯨꯝꯗꯅ ꯃꯦꯙꯄꯇꯤꯅ ꯆꯪꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯄꯕꯨꯗꯤ ꯉꯥꯏꯔꯤ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯍꯥꯏꯕꯤꯗꯦ꯫ ꯏꯆꯦ ꯏꯔꯣꯟꯕꯗꯨꯗ ꯑꯗꯨꯌꯥꯝ ꯌꯥꯝꯕ ꯃꯣꯔꯣꯛꯇꯣ ꯊꯥꯛꯇꯣꯏꯔꯣ? ꯂꯤꯛꯂꯥꯅ ꯈꯨꯝꯃꯩ ꯀꯩꯁꯨ ꯁꯥꯔꯣꯏꯌꯦ꯫ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯄꯨꯛꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯍꯜꯂꯒꯦ ꯁꯤꯅꯦꯕ ꯏꯆꯦꯒꯤ ꯃꯑꯣꯡꯁꯤꯗꯤ꯫ ꯅꯠꯇꯤꯌꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯪꯅ ꯃꯣꯔꯣꯛꯁꯦ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯒꯅ ꯏꯆꯦꯅ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯀꯣꯛ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯁꯨꯕꯤꯇꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯂꯤꯛꯂꯥꯕꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯛ ꯌꯥꯝꯕ ꯃꯣꯔꯣꯛꯁꯤꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯟꯅ ꯆꯥꯅꯅꯤ꯫ ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯛꯂꯒ ꯆꯥꯔꯗꯤ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥ? ꯍꯩ ꯋꯥ ꯈꯪꯗꯕꯤ ꯏꯆꯨ ꯇꯥꯗꯕꯤ! ꯃꯦꯙꯄꯇꯤ ꯃꯣꯔꯣꯛ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯃꯤꯠꯇꯨꯗ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯅꯣꯏꯁꯤꯜꯂꯨꯔꯥ ꯍꯥ? ꯂꯤꯛꯂꯥ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯈꯨꯝꯂꯨꯔꯒꯅ ꯍꯦꯟꯅ ꯆꯩꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯕꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ ꯏꯆꯦ ꯏꯆꯦ ꯂꯤꯛꯂꯥ ꯏꯆꯦ ꯂꯤꯛꯂꯥꯎ꯫ ꯎꯪꯗꯨꯅ ꯂꯩꯔꯨꯕ ꯂꯤꯛꯂꯥ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯖꯤꯜꯂꯛꯑꯦ꯫ ꯕꯨꯕꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯣ ꯏꯔꯨꯖꯔꯨꯔꯣ꯫ ꯇꯜꯂꯦ ꯕꯨꯕꯨ ꯏꯆꯦ ꯏꯔꯨꯖꯕ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯆꯦ ꯅꯪ ꯏꯔꯨꯖꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯣ? ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯆꯠꯂꯨ ꯕꯨꯕꯨ꯫ ꯏꯆꯦꯗꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯦ꯫ ꯑꯩ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩꯗꯤ ꯏꯆꯦ ꯌꯥꯎꯗ꯭ꯔꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄ ꯉꯝꯃꯣꯏ꯫ ꯕꯨꯕꯨ ꯏꯆꯦꯗꯤ ꯆꯠꯅꯤꯡꯗꯤꯌꯦ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ꯫ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨ ꯏꯆꯦ꯫ ꯏꯆꯦꯗꯤ ꯆꯠꯅꯤꯡꯗꯦꯕ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯏꯆꯦ ꯆꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏ꯫ ꯀꯩꯗꯧꯅꯗꯣꯏꯅꯣ ꯆꯠꯂꯒ? ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯝꯐꯥ ꯀꯥꯆꯤꯜ ꯑꯃꯗ ꯂꯦꯞꯂꯒ ꯇꯥꯔꯨꯔꯦ꯫ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯝꯐꯥ ꯂꯤꯛꯂꯥꯒꯤ ꯃꯑꯣꯡꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯥꯟꯕ ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠꯇ ꯍꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯃꯇꯨꯝꯒ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯗꯤ ꯂꯤꯛꯂꯥꯁꯦ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕ ꯇꯥꯅꯕ ꯌꯥꯕꯗꯧꯅ ꯇꯧꯏ꯫ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯃꯑꯣꯡꯅꯤ꯫ ꯃꯅꯤ ꯃꯇꯨꯝꯒ ꯑꯁꯨꯝꯅ ꯂꯣꯏꯅꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯗꯧꯅ ꯂꯣꯏꯅꯕ ꯃꯥꯟꯕ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯝꯐꯥ ꯃꯤꯠꯂꯨꯗ ꯄꯤꯒꯤ ꯏꯆꯤꯜ ꯅꯥꯏꯔꯛꯏ꯫ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯛ ꯄꯤ ꯃꯥꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯆꯟꯅꯐꯝ ꯂꯩꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯂꯣꯟꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯏ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯆꯦꯆꯦ ꯂꯤꯛꯂꯥꯅ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯊꯕꯛꯇꯅꯦ ꯇꯛꯁꯤꯟꯕ ꯌꯥꯗꯦ ꯀꯣ꯫ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯦꯆꯦꯅ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ꯫ ꯑꯗꯣ ꯏꯃꯥ ꯆꯦꯆꯦꯁꯦ ꯏꯔꯨꯖꯗ꯭ꯔꯁꯨ ꯆꯥꯛꯀꯧꯕ ꯄꯨꯕꯤꯌꯨꯀꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯀꯔꯤꯒꯤ ꯄꯨꯗꯅꯤ ꯅꯆꯦꯗꯤ ꯄꯨꯗꯣꯏꯅꯦ꯫ ꯂꯤꯛꯂꯥꯅ ꯍꯥꯏꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡꯗꯤ ꯑꯩꯗꯤ ꯎꯇꯤ ꯌꯥꯝ ꯆꯥꯅꯤ꯫ ꯕꯨꯕꯨ ꯀꯣ ꯎꯇꯤ ꯌꯥꯝ ꯆꯥꯁꯦꯕ꯫ ꯍꯣꯏ ꯆꯦꯆꯦ ꯀꯔꯤꯒꯤ ꯆꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯣ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯇꯣꯄꯤꯛꯅ ꯌꯨꯝꯗꯨꯁꯨ ꯃꯔꯥꯡꯉꯤ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯃꯤꯅ ꯀ꯭ꯔꯤꯀꯦꯠ ꯏꯟꯅꯕ ꯃꯐꯝꯗꯨꯗ ꯅꯨꯄꯥ ꯑꯃ ꯀꯣꯏꯅ ꯆꯠꯂꯤ꯫
ꯁꯥꯃꯨ ꯃꯈꯣꯡ ꯃꯄꯥꯗꯨꯅꯤ ꯃꯍꯥꯛꯅ ꯀꯣꯏꯅ ꯆꯠꯂꯤꯕꯗꯨ ꯆꯠꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯥꯃꯨ ꯃꯈꯣꯡꯁꯤꯗ ꯂꯩꯒꯟꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯣꯝꯗꯒ ꯆꯠꯈꯤ ꯎꯍꯧ ꯂꯥꯎꯕ꯭ꯔꯣ ꯃꯍꯥꯛ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯆꯥꯔꯒꯗꯤ ꯂꯩꯒꯟꯕꯅꯤ ꯃꯤꯁꯛꯇꯨꯅ ꯈꯨꯝꯃꯩ ꯎꯗꯦꯕꯨ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯁ꯭ꯋꯥꯏꯗ ꯃꯁꯖꯤꯗ ꯔꯣꯗ ꯍꯥꯏꯖꯤꯟꯕ ꯑꯗꯣꯝꯗ ꯆꯠꯈꯤꯕꯗꯧꯅ ꯇꯧꯕꯅꯤ ꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯁꯥꯃꯨ ꯃꯈꯣꯡꯗ ꯑꯉꯥꯎꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯁꯦ ꯂꯤꯛꯂꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪ ꯉꯥꯟꯕꯅꯤ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯂꯤꯛꯂꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯄꯅꯤ ꯄꯥꯛ ꯍꯦꯛ ꯆꯠꯂꯣꯗꯤ ꯌꯥꯗꯕꯅꯤ ꯂꯤꯛꯂꯥꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯥꯒꯤ ꯃꯥꯃꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯂꯩꯕꯨ ꯀꯤꯕꯅ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯅ ꯂꯨꯅ ꯇꯧꯖꯔꯁꯨ ꯀꯕꯣꯛ ꯂꯩꯅꯗꯤ ꯂꯤꯟ ꯑꯃꯣꯝꯒꯨꯝ ꯈꯤ ꯀꯥꯝꯕꯅ ꯌꯨꯝꯗꯨꯗ ꯃꯥꯛ ꯆꯪꯅꯤꯡꯗꯦ ꯊꯥ ꯈꯔ ꯃꯤꯔꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝ ꯁꯤꯜꯆꯔꯒꯤ ꯗꯨꯂꯨꯗ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯉꯁꯤꯗꯤ ꯂꯤꯛꯂꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯦ ꯑꯆꯠ ꯑꯋꯣꯡ ꯈꯨꯗꯤꯡ ꯊꯪꯉꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯤꯛꯂꯥ ꯑꯉꯥꯎꯕꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯅꯍꯥꯟꯒꯩ ꯀꯩꯊꯦꯜꯒꯤ ꯑꯇꯥ ꯑꯇꯨ ꯈꯔ ꯈꯨꯜꯂꯒ ꯀꯩꯊꯦꯜ ꯃꯆꯤꯗ ꯌꯥꯔꯛꯂꯒ ꯁꯥꯃꯨ ꯃꯈꯣꯡꯗ ꯑꯣꯏꯅꯖꯔꯒ ꯂꯦꯟꯕ ꯂꯤꯛꯂꯥꯅ ꯉꯁꯤ ꯂꯩꯔꯝꯗꯕꯁꯦ ꯃꯉꯣꯟꯗ ꯁꯥꯊꯤꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯞꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕꯁꯨ ꯏꯃꯧꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯤ ꯎꯗꯔꯦ ꯀꯔꯤꯕꯨ ꯆꯥꯔꯤꯕ ꯀꯔꯤꯕु ꯊꯛꯂꯤꯕ ꯑꯔꯥꯟꯕ ꯈꯨꯠꯇ ꯇꯥꯗꯨꯅ ꯏꯃꯧꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕ꯭ꯔꯥ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯏꯃꯧꯅ ꯂꯩꯔꯤꯕ ꯅꯪ ꯃꯥꯃꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯂꯤꯛꯂꯥ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯅꯪ ꯃꯥꯃꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯂꯤꯛꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯤ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯀꯌꯥꯅ ꯃꯤꯅꯁꯨ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ ꯆꯤꯟꯈ꯭ꯔꯕ ꯇ꯭ꯔꯥꯐꯤꯛ ꯃꯔꯛꯇꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯃꯌꯥꯗ ꯑꯃꯨꯛ ꯂꯦꯞ ꯃꯆꯤ ꯃꯔꯨꯝꯗ ꯂꯩꯕ꯭ꯔꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯆꯠꯂꯕꯁꯨ ꯌꯥꯝ ꯂꯥꯞꯅ ꯈꯛ ꯆꯠꯇꯦ ꯑꯀꯣꯏꯕꯗꯨꯗ ꯁꯨꯔꯨ ꯅꯩꯒꯠꯂꯒ ꯂꯩꯒꯟꯕꯅꯤ ꯑꯋꯥꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯆꯣꯛꯊꯕ ꯐꯥꯎꯔꯦ ꯇꯥꯏꯕꯪ ꯉꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯁꯖꯤꯗ ꯔꯣꯝꯗ ꯑꯉꯥꯎꯕ ꯑꯃ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯑꯗꯣꯝꯗꯒ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯃꯄꯥꯗ ꯂꯦꯞꯄꯝꯕꯗꯒꯤ ꯇꯥ ꯃꯁꯖꯤꯗ ꯔꯣꯗ ꯂꯩꯕꯗꯣꯝꯗ ꯈꯣꯡꯀꯥꯞꯇꯣ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯑꯉꯥꯎꯕ ꯑꯃꯗꯤ ꯃꯁꯖꯤꯗ ꯃꯄꯥꯗꯨꯗ ꯐꯝ ꯏꯃꯣꯠ ꯃꯣꯠꯂꯗꯨꯅ ꯑꯆꯠ ꯑꯋꯣꯛꯇꯒꯤ ꯁꯦꯟ ꯅꯤꯕꯗꯨ ꯎꯔꯦ ꯇꯟꯖꯥꯗꯨꯗ ꯃꯁꯖꯤꯗꯇꯒꯤ ꯌꯥ ꯑꯜꯂꯥ ꯍꯥꯏꯗꯨꯅ ꯑꯖꯥꯟ ꯂꯥꯎꯔꯛꯏ Allahu Akbar, Allahu Akbar. ꯃꯤꯡꯊꯣꯜ ꯃꯥꯟꯅꯗꯦ ꯆꯠꯅꯕꯤ ꯈꯦꯠꯅꯩ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯙꯔꯃ ꯍꯥꯏꯕ ꯙꯔꯃꯁꯤꯅ ꯀꯌꯥꯗ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜꯒꯨꯝꯅ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯁꯖꯤꯗꯇꯒꯤ ꯂꯥꯎꯔꯛꯂꯤꯕ ꯑꯖꯥꯟꯗꯨꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯃꯧꯂꯨꯕꯤꯅ ꯃꯁꯖꯤꯗ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯄꯅꯤ ꯃꯁꯖꯤꯗꯀꯤ ꯆꯪꯐꯝꯗ ꯐꯝꯂꯤꯕ ꯑꯉꯥꯎꯕꯗꯨ ꯎꯔꯒ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯞꯅꯤꯡꯉꯦ ꯑꯖꯥꯟꯒ ꯂꯥꯎꯔꯛꯄ ꯂꯤꯛꯂꯥꯒ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯃꯇꯥꯡ ꯑꯣꯏꯕꯒ ꯍꯦꯟꯅꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯇꯥꯏꯕꯪ ꯉꯥꯟꯕ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯅꯪꯗꯤ ꯃꯤꯡ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯑꯍꯨꯝꯃꯛꯇ ꯏꯁꯤꯡ ꯂꯩ ꯑꯗꯨꯕꯨ ꯃꯤꯡꯒꯧꯅ ꯈꯦꯠꯅꯍꯜꯂꯤ ꯑꯗꯨꯕꯨ ꯑꯍꯨꯝꯁꯤꯗ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕꯗꯤ ꯏꯁꯤꯡꯅꯤ ꯙꯔꯃꯒꯤ ꯂꯪꯗꯥꯏꯗ ꯇꯣꯉꯥꯟꯕ ꯃꯤꯡꯒꯧ ꯀꯧꯈꯤꯕꯅꯤ ꯌꯥ ꯑꯜꯂꯥ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯊꯃꯣꯏꯗ ꯃꯔꯣꯜ ꯂꯣꯜꯂꯤ ꯑꯖꯥꯟ ꯂꯥꯎꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩ ꯃꯁꯖꯤꯗꯇꯨꯗꯒꯤ ꯃꯈꯣꯡꯗꯨ ꯉꯥꯏꯍꯥꯛꯇꯤ ꯊꯥꯡꯗꯣꯛꯄ ꯉꯝꯗꯦ ꯃꯄꯥꯗꯣ ꯂꯥꯟꯅ ꯆꯠꯄ ꯑꯖꯥꯟꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯃꯇꯝꯗꯨꯗ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤ ꯑꯃ ꯃꯁꯖꯤꯗꯇꯒꯤ ꯊꯣꯛꯂꯛꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯤꯕ ꯇꯥꯏꯕꯪ ꯉꯥꯟꯕꯕꯨ ꯌꯦꯡꯂꯒ ꯏꯌꯥꯝꯕꯁꯦ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯨꯕ ꯃꯥꯜꯂꯦ ꯀꯔꯤꯕꯨꯗꯤ ꯊꯣꯛꯅꯗꯦ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯤꯟꯊꯔꯤꯕ ꯃꯤꯠꯂꯨꯗꯨꯒꯤ ꯃꯔꯣꯜ ꯐꯥꯎꯕꯗꯤ ꯈꯪꯉꯤ ꯑꯜꯂꯥꯅ ꯏꯌꯥꯝꯕꯒꯤ ꯃꯩꯆꯥꯛꯄꯨ ꯃꯨꯊꯠꯄꯤꯕ ꯑꯣꯏꯁꯅꯨ ꯖꯟꯅꯠꯀꯤ ꯃꯐꯝꯅꯤ ꯍꯥꯏꯅꯔꯤꯕ ꯃꯦꯀꯥꯗ ꯅꯠꯇꯦ ꯃꯐꯝꯁꯤꯁꯨ ꯖꯟꯅꯠꯅꯤ ꯑꯜꯂꯥ ꯄꯔꯕꯔꯗꯤꯒꯔ ꯃꯥꯅ ꯏꯌꯥꯝꯕꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯕꯪ ꯉꯥꯟꯕꯅ
ꯁꯥ ꯉꯥ ꯐꯥꯎꯕ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯇꯥꯏꯕꯪꯄꯥꯜꯁꯨ ꯃꯈꯣꯏꯗ ꯐꯥꯎꯏ꯫ ꯙꯔꯃ ꯖꯥꯇꯤ ꯅꯗꯕꯤ ꯏꯆꯟꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯅꯌꯥꯝꯕ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯑꯣꯏꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯁꯂꯜꯂꯥꯍꯨ ꯑꯂꯩꯍꯩ ꯕꯩꯁꯂꯝ ꯑꯂꯥ ꯃꯥꯗꯤ ꯃꯣꯂꯥꯅꯤ ꯈꯨꯋꯥꯖꯥꯅꯤ ꯅꯨꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯖꯥꯜ ꯄꯤꯅꯕ ꯑꯣꯏꯁꯅꯨ꯫ ꯇꯥꯏꯕꯪ ꯉꯥꯟꯕ ꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯊꯧꯅꯥ ꯑꯃ ꯄꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯁꯨ ꯃꯁꯖꯤꯗ ꯔꯣꯗꯇ ꯂꯩꯔꯝꯕꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯄꯥꯔꯀꯤꯡꯗꯒꯤ ꯉꯁꯤꯗꯤ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯈꯥꯛꯄꯗꯧꯅ ꯈꯥꯛꯂꯛꯏ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯦ꯫ ꯑꯣ ꯌꯥꯎꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯗꯅ ꯑꯃꯗꯣ ꯑꯩꯒꯤ ꯃꯤꯜꯁꯦ ꯈꯪꯗꯤ ꯈꯪꯕꯣꯏꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯂꯥꯏꯃ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯇꯤꯅꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ꯫ ꯍꯩꯃꯥ ꯑꯩꯁꯦ ꯆꯥꯅ ꯁꯥꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯗꯤꯗꯣ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯀꯕꯣꯛꯂꯦ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ꯭ꯔꯥ? ꯂꯤꯛꯂꯥꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇꯪ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕꯒꯦ? ꯍꯣꯏ ꯌꯥꯝꯅ ꯀꯥꯏꯌꯦ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯊꯤꯅ ꯍꯦꯛ ꯀꯥꯏ꯫ ꯅꯪꯁꯨ ꯅꯆꯥ ꯍꯧꯔꯛꯏꯀꯣ ꯑꯉꯥꯎꯕꯤꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯗꯤ ꯆꯥꯡꯗꯝꯅꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯏ ꯊꯨꯏ ꯍꯥꯏꯔꯒ ꯃꯇꯤꯟꯗꯨ ꯁꯤꯠꯇꯣꯛꯏ꯫ ꯃꯇꯤꯟꯗꯨ ꯁꯤꯠꯇꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩ ꯑꯃꯣꯝꯒꯨꯝꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯅꯨꯄꯥ ꯑꯩꯕꯨ ꯏꯁꯧ ꯃꯄꯤ ꯇꯥꯍꯟꯒꯅꯨ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯃꯤꯃꯥꯟꯅꯗꯕꯤ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯗꯣ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯄꯥꯏꯈꯠꯄꯒ ꯍꯜꯂꯣ ꯏꯆꯦ ꯀꯕꯣꯛꯂꯦ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯂꯥꯛꯑꯕꯣ? ꯂꯥꯛꯇꯦ ꯏꯆꯦ ꯊꯤꯕ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯊꯦꯜꯗ꯫ ꯐꯔꯦꯗ ꯑꯉꯥꯎꯕꯤ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯗꯣ꯫ ꯑꯗꯣ ꯅꯪꯇꯅꯤ ꯋꯥꯈꯜ ꯂꯩꯕꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯈꯥꯏꯔꯤꯗꯨꯅꯤ꯫ ꯂꯦꯞꯁꯤꯜꯂꯝꯕ ꯂꯧ ꯁꯪꯒꯣꯝ ꯑꯍꯨꯝꯁꯦ ꯂꯤꯛꯂꯥꯒꯤ ꯃꯤꯡꯗꯒꯤ ꯈꯨꯕꯤꯖꯣꯏ ꯑꯃꯇꯪ ꯂꯧꯔꯒ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯜꯂꯕ ꯅꯪꯉꯣꯟꯗ ꯂꯧ ꯁꯪꯒꯝ ꯑꯃꯁꯨ ꯈꯥꯏꯒꯦ ꯍꯥꯟꯅ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ꯫ ꯏꯆꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯎꯇꯣꯡ ꯑꯍꯣꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ꯫ ꯌꯥꯝ ꯄꯪꯉꯤ꯫ ꯅꯪ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯪꯉꯤꯀꯣ ꯄꯥꯛ ꯁꯤꯡꯈꯤꯔꯣꯏ꯫ ꯆꯥꯛꯀꯧꯕꯁꯤꯗ ꯑꯉꯥꯎꯕꯤꯁꯦ ꯆꯥꯛꯀꯧꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯁꯤꯕꯨ ꯍꯦꯃꯟꯗ꯭ꯔꯣ ꯃꯁꯤꯕꯣ? ꯏꯆꯦ ꯍꯦꯃꯟꯕ ꯅꯠꯇꯦ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯈꯨꯕꯤꯁꯣꯏꯗꯨꯗ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯏ ꯁꯪꯒꯗꯕ ꯏꯌꯦꯠ ꯌꯦꯠꯂꯦ꯫ ꯈꯨꯕꯤꯁꯣꯏꯗꯣ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯗꯨꯒꯤ ꯑꯉꯥꯎꯕꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯤꯡꯁꯤꯡꯉꯤ ꯏꯆꯦ꯫ ꯂꯤꯛꯂꯥꯕꯨ ꯆꯥꯛꯀ ꯇꯣꯠꯂꯒ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕꯗꯣ꯫ ꯈꯨꯕꯤꯁꯣꯏꯗꯨꯗ ꯇꯧꯕ ꯂꯣꯏꯔꯗꯤ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯉꯥꯎꯕꯤꯒꯤ ꯃꯄꯣꯛꯇ ꯂꯦꯜꯂꯨꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯖꯔꯨꯕ ꯌꯥꯔꯕꯁꯦ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯣꯏ ꯋꯥ ꯋꯥ ꯂꯥꯎꯕ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯈꯪꯗꯦ ꯂꯥꯛꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯃꯨꯛꯇ ꯊꯦꯝꯅꯧꯗꯨꯅ ꯅꯪꯅ ꯈꯨꯕꯤꯁꯣꯏꯗꯣ ꯂꯧꯀꯣ꯫ ꯑꯩꯁꯨꯅꯦ ꯃꯥꯒꯤ ꯈꯨꯕꯤꯁꯣꯏ ꯂꯧꯅꯕ ꯁꯤꯒꯅꯦꯆꯔ ꯂꯧꯅꯕ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯔꯦꯝꯕꯗ ꯑꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯃꯥ ꯂꯧꯗꯅ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯅꯪ ꯗꯦꯁ ꯎꯄꯥꯏ ꯇꯧꯗꯨꯅ ꯁꯣꯏꯗꯣ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯧꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯑꯩꯒꯤ ꯂꯧ ꯁꯔꯨꯛꯇꯤ ꯄꯤꯗ ꯌꯥꯔꯣꯏꯀꯣ? ꯄꯤꯅꯤ ꯄꯤꯅꯤ ꯀꯔꯤꯒꯤ ꯄꯤꯔꯣꯏ? ꯑꯗꯣ ꯏꯆꯦ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯇꯥꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯦꯀꯣ꯫ ꯐꯣꯟꯗꯨ ꯊꯝꯃꯒ ꯋꯥꯈꯜꯗ ꯈꯜꯂꯦ ꯀꯕꯣꯛꯂꯦ꯫ ꯍꯤꯡꯂꯤꯉꯩꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯣ ꯍꯨ 8 ꯈꯥꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯨꯅꯤ? ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯦ꯫ ꯐꯔꯦꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛ ꯄꯤꯖꯕꯗꯤ ꯑꯩ ꯇꯧꯔꯣꯏꯌꯦ꯫ ꯇꯧꯕꯇꯕꯨ ꯈꯨꯕꯤꯁꯣꯏꯗꯣ ꯂꯧꯅꯕ ꯑꯩ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯌꯥꯠꯀꯦ꯫ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯂꯣꯏꯈꯤꯁꯅꯨ꯫ ꯃꯔꯥꯡꯗꯤ ꯑꯩ ꯇꯧꯔꯔꯣꯏ꯫ ꯈꯣꯡꯒꯨꯟ ꯇꯥꯅ ꯇꯧꯕ ꯊꯕꯛꯅ ꯍꯦꯜꯂꯤ ꯃꯥꯏ ꯄꯥꯛꯄꯁꯦ꯫ ꯑꯗꯨꯅ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ
ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯄꯣꯊꯥꯕ ꯂꯩꯇꯅ ꯇꯦꯛ ꯇꯦꯛ ꯆꯠꯄꯒꯨꯝ ꯋꯥꯈꯜꯒꯤ ꯀꯇꯥꯅ ꯀꯕꯨꯛꯂꯩꯒꯤ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯄꯣꯊꯥꯕ ꯂꯩꯇꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯆꯠꯂꯦ꯫ ꯊꯣꯏꯍꯟꯕꯤꯅ ꯍꯤꯡꯂꯤꯉꯩꯗ ꯌꯨꯝꯁꯤꯒꯤ ꯌꯥꯝꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯃꯅꯥ ꯊꯥꯅꯗꯦ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯥꯒꯤ ꯅꯨꯄꯥ ꯇꯥꯏꯕꯪ ꯉꯥꯟꯕꯕꯨ ꯌꯦꯡꯕꯤꯗꯦ꯫ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯌꯦꯡꯅꯔꯒ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯍꯥꯏꯈꯤꯕꯗꯣ ꯍꯤꯡꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯎꯅꯕ ꯌꯥꯗꯕ ꯄꯪꯈꯠꯇ ꯈꯠꯅꯕ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯒ ꯀꯕꯨꯛꯂꯩꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯠꯅꯔꯝꯃꯤ꯫ ꯁꯤꯡꯖꯃꯩꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯅꯆꯟ ꯏꯕꯦꯝꯃꯗꯣ ꯃꯕꯨꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯍꯟꯅꯐꯥꯎ ꯌꯦꯡꯗꯦꯅꯦ꯫ ꯃꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤꯅꯦ꯫ ꯍꯩ, ꯆꯩꯅꯤꯕꯨ ꯋꯥ ꯉꯥꯡꯒꯅꯨ ꯅꯨꯄꯤ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯆꯩ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯦ ꯐꯨꯕꯤꯔꯣ, ꯏꯅꯝ ꯁꯤꯇꯠꯀꯦ ꯐꯨꯕꯤꯔꯣ꯫ ꯅꯪꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯐꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯏꯆꯟ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯂꯝꯕꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒ ꯃꯥꯟꯅꯗꯦ꯫ ꯏꯪꯅ ꯆꯤꯛꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯀꯔꯤꯒꯤ ꯌꯦꯠꯐꯝ ꯊꯣꯛꯄꯒꯦ? ꯕꯥꯂꯣ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯏꯅꯥꯗ ꯁꯤꯔꯝꯕ ꯁꯅꯥ ꯐꯥꯎꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯍꯩ, ꯅꯪꯒꯤ ꯁꯅꯥꯗꯨꯗꯤ ꯑꯩꯅ ꯁꯥꯕꯤꯅꯤ꯫ ꯑꯍꯥꯌꯣ, ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯅꯣ ꯁꯥꯕꯤꯗꯣꯏꯗꯣ? 2059ꯗ ꯁꯥꯕꯤꯒꯦ ꯍꯥꯏꯔꯣ? ꯅꯨꯄꯤ, ꯅꯪ ꯃꯇꯣꯏꯅꯔꯦ꯫ ꯁꯥꯎꯕꯨ ꯆꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗ? ꯃꯤꯒꯤꯗꯤ ꯃꯄꯥꯝꯗ ꯊꯩꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯗꯤ ꯂꯣꯏꯔꯦ, ꯂꯨꯄꯥ ꯑꯃ ꯐꯥꯎ ꯈꯥꯏꯗꯣꯔꯛꯇꯦꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯨꯠ ꯄꯥꯜꯂꯦ, ꯁꯨꯔ ꯅꯣꯝꯂꯒ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯀꯕꯣꯛꯂꯩ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯃꯤꯅ ꯌꯦꯡꯈꯣꯝ ꯔꯣꯃꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯛ-ꯆꯨꯒꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ꯫ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯁꯥꯕ ꯌꯥꯎꯕ ꯍꯥꯇꯦ ꯁꯦꯟ ꯈꯔ ꯐꯪꯕꯁꯤꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯅꯪꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯆꯟꯗꯨꯗ ꯍꯥꯏꯕ ꯌꯥꯏ, ꯏꯕꯦꯝꯃ, ꯏꯕꯨꯡ ꯋꯥꯔꯦ, ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ, ꯏꯁꯥꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯌꯥꯠꯆꯕ ꯇꯥꯏ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ, ꯏꯁꯥꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯌꯥꯠꯆꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯣꯏꯍꯟꯕꯤ ꯕꯣꯂꯦꯔꯣ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯃꯈꯣꯏꯗ ꯂꯩꯕ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯊꯧꯗꯨꯅ ꯂꯥꯛꯑꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯈꯠꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯒꯥꯔꯤꯗꯨꯗ ꯆꯦꯡ ꯕꯦꯛ, ꯑꯂꯨ, ꯏꯟꯁꯥꯡ ꯅꯥꯄꯤ, ꯊꯨꯝ ꯊꯥꯎ, ꯑꯇꯩ ꯆꯥꯅꯕ ꯍꯋꯥꯏ ꯃꯈꯜ, ꯉꯥꯔꯤ ꯊꯨꯝꯆꯦꯠ ꯆꯥꯅꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯀꯕꯣꯛꯂꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯁꯥꯎꯁꯤꯟꯅꯩ꯫ ꯕꯣꯂꯦꯔꯣꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯥꯡꯒꯣꯟ ꯃꯆꯤ ꯑꯃꯗ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯊꯥꯕ ꯂꯣꯏꯔꯒ ꯊꯧꯗꯣꯛꯈꯤ꯫ ꯊꯣꯏꯍꯟꯕꯤꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯍꯨꯝꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯍꯣꯏ ꯇꯥꯆꯧ, ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯨꯔꯛꯏꯁꯤꯕꯣ? ꯌꯥꯝꯕꯨ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤ ꯇꯥꯆꯧ꯫ ꯀꯕꯨꯛꯂꯩꯅ ꯅꯁꯥ ꯉꯥꯛꯇ ꯏꯀꯣꯝ ꯀꯣꯝꯅ ꯂꯥꯛꯄ ꯌꯥꯕꯁꯤꯗꯕꯨ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯑꯗꯨ ꯌꯥꯝ ꯄꯨꯔꯛꯂꯒ? ꯅꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯄꯕꯨ ꯆꯤꯡ ꯐꯨꯛꯂꯒ ꯄꯨꯔꯛꯄꯗꯧꯅ ꯄꯨꯔꯛꯂꯤꯁꯤꯕꯨ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗꯕꯨ? ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯅꯣꯏꯅ ꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕ ꯅꯨꯡꯗꯗꯤ ꯈꯜꯂꯤ꯫ ꯍꯦ ꯅꯨꯄꯤ, ꯌꯨꯝꯒꯤ ꯅꯨꯄꯤ, ꯑꯉꯛꯄꯅꯤꯀꯣ ꯅꯣꯏꯁꯦ꯫ ꯁꯦꯟꯒꯤ ꯃꯃꯥꯏ ꯑꯅꯤ ꯄꯥꯟꯕꯗꯧꯅ ꯃꯅꯤꯡ ꯃꯃꯥꯡ ꯉꯁꯥꯏ ꯋꯥꯏꯅ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯥ ꯄꯥꯝꯃꯤ, ꯍꯧꯖꯤꯛꯅ ꯄꯥꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯅꯪꯗꯤ ꯗ꯭ꯔꯃꯥ ꯌꯥꯎꯒꯗꯕ ꯅꯨꯄꯤꯅꯤ꯫ ꯊꯣꯏꯍꯟꯕꯤꯅ ꯏꯅꯝꯃ, ꯄꯨꯅꯤꯡꯕꯒꯤꯗꯤ ꯄꯨꯅꯤꯡꯕ ꯉꯥꯛꯇꯅꯤ, ꯏꯄꯥꯝꯁꯤꯗ ꯃꯄꯥꯜ ꯅꯥꯏꯗꯦ꯫ ꯑꯩꯅ ꯑꯉꯝꯕ ꯈꯔꯗꯪ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯨꯔꯛꯄꯁꯤꯗ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯊꯤꯕꯤꯅꯨ꯫ ꯀꯕꯨꯛꯂꯩ ꯈꯨꯝꯃꯦ꯫ ꯍꯣꯏꯗ, ꯏꯄꯥꯝ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯃꯌꯥꯝ ꯄꯤꯕꯗꯤ ꯍꯧꯅꯁꯥꯅꯦ, ꯇꯥꯏꯕꯪꯒꯤ ꯁꯥꯖꯠꯅꯤ꯫ ꯏꯅꯝꯃ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ꯫ ꯀꯩꯗꯧꯔꯒꯦ? ꯀꯕꯨꯛꯂꯩ ꯊꯣꯏꯍꯟꯕꯤꯒꯤ नाकता चंगले थोयनबीना मागी बेगतगी नादा यानबा याबा सना सेट अमा पुथोरे लेरोंगदौनसु तवे खुदैब कनाना साबनो नुंगी मचु तरेना थोंदुना साबा नापगी नायन हेक हेकमदा टोप टोपे सनादो लौथोकलगा थोयनबीना कबुकलगी मनादा सिजनबे
ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯝ ꯊꯦꯡꯅꯉꯩ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯇꯥꯏꯕꯪ ꯉꯥꯟꯕ꯫ ꯊꯣꯏꯍꯟꯕꯤꯅ ꯃꯈꯥ ꯇꯥꯔꯦ, ꯏꯅꯝꯃ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯄꯛꯆꯈ꯭ꯔꯦ꯫ ꯍꯩꯃꯥ ꯐꯖꯕ꯭ꯔꯅꯦ? ꯐꯖꯩ ꯏꯅꯝꯃ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ꯫ ꯉꯁꯤ ꯄꯤꯔꯤꯕ ꯁꯅꯥꯁꯦ ꯍꯟꯗꯛ ꯀꯨꯝꯒꯤ ꯏꯅꯝꯃꯒꯤꯗꯃꯛ ꯊꯣꯟꯕ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯀꯕꯣꯛꯂꯩ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯁꯦꯝꯕꯥꯡ ꯃꯁꯥ ꯈꯞꯄꯒꯨꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯌꯥꯟꯕꯗꯨ ꯎꯔꯒ ꯇꯥꯏꯕꯪ ꯉꯥꯟꯕ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯐꯥꯎꯏ꯫ ꯑꯃꯔꯣꯝꯗ ꯃꯆꯟꯅꯨꯄꯤꯅ ꯆꯠꯂꯝꯒꯗꯕ ꯁꯦꯟ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤꯅ ꯐꯨꯔꯤꯠ, ꯈꯣꯡꯒ꯭ꯔꯥꯎ, ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯥꯡꯈꯩꯒꯤꯁꯨ ꯄꯤꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯊꯣꯏꯍꯟꯕꯤꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯇꯦꯛꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯀꯕꯣꯛꯂꯩꯅ, ꯏꯅꯥꯗ ꯃꯥꯅ ꯌꯥꯟꯕ ꯁꯅꯥꯗꯣ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯅ ꯌꯥꯗꯗꯅ ꯃꯥꯒꯤ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕꯗ ꯑꯉꯝꯕ ꯁꯦꯟ ꯈꯔꯗꯤ ꯄꯨꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯏꯅꯥꯗ ꯌꯥꯟꯕ ꯁꯅꯥꯗꯣ ꯆꯍꯤ 2ꯃꯨꯛ ꯂꯩꯔꯒ ꯀꯥꯏꯈꯤ꯫ ꯑꯉꯥꯡ ꯃꯆꯥꯗ ꯃꯣꯏꯊꯦꯝ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯀꯦꯟꯁꯔ ꯅꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯏꯔꯨ ꯏꯌꯥꯡꯁꯦ ꯇꯦꯛꯈꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯄꯨꯟꯁꯤꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯂꯩꯕ ꯃꯐꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯅ ꯐꯩ꯫ ꯐꯕꯨ ꯐꯔꯕꯅꯤ ꯊꯣꯏꯍꯦꯟꯕꯤꯁꯦ ꯉꯟꯇꯥꯅ ꯂꯧꯁꯤꯟꯈꯤꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯣꯝꯃꯤ, ꯋꯥꯏꯁꯨ ꯌꯥꯝ ꯁꯪꯉꯤ꯫ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨꯅꯦ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ꯫ ꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕꯅ ꯂꯤꯛꯂꯥ ꯐꯪꯗꯕꯗꯒꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯏ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯗꯤ ꯀꯞꯂꯦ꯫ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕꯗꯣ ꯏꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩꯅ, ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ? ꯆꯥꯛ ꯂꯣꯏꯔꯕꯅꯦ ꯑꯩ꯫ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ, ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯁꯥꯏꯀꯜꯗꯣ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯏꯁ ꯃꯃꯧ ꯑꯉꯥꯎꯕꯤ ꯊꯤꯕ ꯆꯠꯂꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ, ꯂꯥꯛꯄꯤꯌꯣꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛꯁꯤꯗ ꯆꯥꯛꯀꯧꯕꯒꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄ ꯂꯣꯏꯔꯦ꯫ ꯃꯅꯤ ꯃꯇꯨ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏ꯫ ꯆꯥꯛꯀꯧꯕꯒꯤ ꯏꯔꯥꯡ ꯂꯥꯡꯅꯕ ꯃꯔꯛꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯂꯤꯛꯂꯥꯗꯤ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤ꯫ ꯂꯤꯛꯂꯥ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯏ꯫ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯂꯥꯡꯖꯕ ꯃꯥꯒꯤ ꯃꯥꯃꯅ ꯗꯈꯤꯅꯥ ꯀꯔꯤ ꯇꯧꯒꯦ ꯍꯟꯗꯛ ꯀꯨꯝꯁꯤ ꯆꯍꯤꯁꯤꯒꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ, ꯃꯥꯃꯅ ꯄꯤꯅꯤꯡꯕꯇ ꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯣ꯫ ꯃꯥꯒꯤ ꯃꯥꯃ ꯋꯥꯏ ꯂꯥꯏꯔꯔꯦ, ꯅꯪꯒꯤ ꯃꯥ ꯈꯪꯉꯤ꯫ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕ ꯃꯔꯛꯁꯤꯗ ꯃꯥꯛ ꯌꯥꯎꯅꯤꯡꯗꯦ꯫ ꯅꯣꯡꯃ ꯀꯨꯝ ꯑꯃꯒꯤ ꯃꯃꯥꯒ ꯃꯥꯒ ꯆꯥꯛꯀꯧꯕ ꯆꯠꯄ, ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯃꯃꯤꯠꯇ ꯎꯏ꯫ ꯃꯍꯧꯁꯥꯗꯒꯤ ꯂꯐꯨ ꯏꯔꯣꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯤꯛꯂꯥꯗꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯃꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯂꯐꯨ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯦ ꯇꯣꯞ ꯇꯣꯞꯄꯦ꯫ ꯂꯐꯨ ꯏꯔꯣꯟꯕ ꯆꯝꯐꯨꯠꯇꯨꯒ ꯈꯜꯂꯒ ꯆꯥꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯉꯥꯟꯕꯅ, ꯂꯤꯛꯂꯥ ꯅꯪꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯕ ꯂꯥꯛꯏꯕꯣꯏꯔꯦ? ꯉꯥ ꯊꯣꯡꯕꯁꯦ ꯅꯪꯗꯤ ꯈꯥꯕꯩ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯀꯣꯊꯗꯦ꯫ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯇꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯤꯛꯂꯥꯅ ꯈꯨꯝꯃꯦ, ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ, ꯑꯗꯨꯕꯨ ꯂꯐꯨ ꯏꯔꯣꯟꯕꯁꯤꯅꯗꯤ ꯈꯔ ꯍꯦꯜꯂꯦ ꯃꯥꯃ꯫ ꯑꯗꯨꯗꯤ ꯂꯐꯨ ꯆꯥꯔ ꯑꯃ ꯄꯨꯖꯈ꯭ꯔꯣ ꯅꯣꯏꯗ ꯊꯥꯅꯕ꯫ ꯃꯥꯃ ꯑꯩꯈꯣꯏꯗ ꯊꯥꯕꯗꯤ ꯍꯥꯎꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯗꯈꯤꯅꯥ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯥꯡꯗꯨ ꯌꯧꯔꯦ꯫ ꯊꯣꯏꯍꯟꯕꯤꯒꯤꯅ ꯐꯅꯦꯛ ꯐꯤ ꯑꯃ, ꯑꯗꯨꯒ ꯂꯤꯛꯂꯥꯒꯤꯁꯨ ꯐꯅꯦꯛ ꯐꯤ 1 ꯄ꯭ꯂꯥꯏꯒꯤ ꯑꯃ ꯄꯤꯔꯦ꯫ ꯗꯈꯤꯅꯥ ꯂꯨꯄꯥ 100 ꯑꯃꯒ꯫ ꯂꯤꯛꯂꯥꯅ, ꯃꯥꯃ ꯅꯨꯡꯉꯥꯏꯔꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯣ꯫ ꯃꯥꯃꯅ ꯄꯤꯔꯤꯕ ꯐꯤꯁꯤꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯗ ꯁꯦꯠꯀꯦ꯫ ꯊꯧꯗꯣꯛꯁꯤꯡꯁꯤ ꯉꯥꯏꯍꯥꯛ ꯂꯤꯛꯂꯥꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯂꯒ ꯑꯃꯨꯛ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯍꯥ ꯃꯥꯡꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯇꯥꯏꯕꯪꯄꯥꯜꯗꯤ ꯅꯤꯡꯁꯤꯡꯕ ꯃꯆꯦꯠ ꯆꯟꯅꯩꯅꯕ ꯀꯨꯌꯣꯝ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯇꯥꯏꯕꯪꯄꯥꯜꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯁꯤꯡꯗꯣ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯏꯔꯤꯛꯅꯤ ꯉꯌꯥꯛꯀꯤ ꯀꯤꯐꯦꯡ ꯆꯥꯏꯔꯝꯕ, ꯊꯝꯅꯥꯗ ꯄꯛꯄ ꯏꯁꯤꯡ ꯃꯔꯤꯛꯀ ꯄꯥꯡꯈꯛ ꯑꯣꯏꯕ ꯋꯥꯈꯜ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯄꯨꯔꯛꯄ ꯅꯤꯡꯁꯤꯡꯕ ꯃꯇꯦꯛ ꯈꯔꯅꯤ꯫ ꯋꯥꯈꯜ ꯅꯪꯒꯤ ꯄꯂꯦꯞꯐꯝꯕꯨ ꯂꯩꯕ꯭ꯔꯥ? ꯑꯉꯥꯎꯕꯤ ꯃꯤꯒ
ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯗꯤ ꯁꯣꯝꯗ ꯑꯌꯨꯛꯁꯤꯃꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯄꯥꯏꯁꯤꯜꯂꯦ꯫ ꯁꯨꯔꯦꯁꯀꯤ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖꯇꯣ ꯍꯥꯡꯇꯣꯛꯂꯒ ꯄꯥꯏ꯫ ꯅꯪꯗꯤ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯅ꯫ ꯍꯣꯏ ꯃꯥꯏ, ꯋꯥꯍꯩ ꯑꯃꯇ ꯐꯥꯎ ꯍꯥꯏꯗꯦ꯫ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤꯅ? ꯑꯩ ꯁꯥꯊꯤꯅ ꯉꯛꯏ꯫ ꯁꯥꯎꯔꯝꯅꯤ ꯍꯥꯏꯕꯒꯤ ꯊꯦꯝꯅꯤꯡꯕꯁꯨ ꯐꯥꯎꯗꯕ꯭ꯔꯥ? ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯒꯣꯜꯁꯦ ꯀꯃꯥꯏ ꯇꯧꯒꯅꯤ? ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯁꯨꯔꯦꯁ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯐꯣꯟꯗꯣ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯑꯣꯏꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯨꯂꯣꯆꯅꯥꯗꯤ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕꯤ ꯃꯃꯥꯟꯅꯕꯤ ꯏꯂꯤꯖꯥꯕꯦꯠꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯁꯨꯔꯦꯁꯇꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯎ ꯌꯥꯝꯅ ꯐꯥꯎꯅꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯑꯗꯨꯁꯨ ꯅꯨꯄꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯣꯟꯖꯒꯅꯤ? ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ꯫ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯁꯥꯅ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯍꯥꯟꯅꯗꯤ ꯁꯦꯀꯦꯜ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯋꯥꯁꯨ ꯂꯧꯕꯤꯗ꯭ꯔꯦ꯫ ꯀꯣꯜ ꯃꯦꯁꯦꯖ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯐꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯅꯪꯉꯣꯟꯗꯗꯤ ꯁꯤꯌꯔ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯉꯣꯟꯗ ꯂꯦꯞꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯗꯤ ꯃꯥ ꯄꯥꯞ ꯄꯨꯅꯤ꯫ ꯑꯗꯣ ꯅꯪ ꯏꯗꯧꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯗꯅ ꯅꯨꯄꯥ ꯐꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯌꯥꯝ ꯆꯪꯁꯤꯜꯂꯒꯦ, ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯒꯦꯗꯣ ꯑꯗꯨꯁꯨ ꯍꯪꯉꯣꯕ꯫ ꯄꯥꯈꯠꯀꯅꯨ ꯁꯨꯂꯣ, ꯅꯪꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯗꯣꯏꯅꯤ ꯁꯨꯔꯦꯁꯇꯣ꯫ ꯅꯪꯁꯨ ꯈꯥꯡꯕ ꯈꯔ ꯇꯝꯃꯨ꯫ ꯍꯥꯡꯆꯤꯠꯇꯣ ꯃꯣꯏꯗ ꯆꯠꯂꯨꯔꯁꯤ, ꯏꯗꯧꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯅꯦ ꯍꯦꯛꯇ ꯏꯂꯤꯖꯥꯕꯦꯠꯀ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯕꯗꯤ ꯁꯨꯂꯣꯆꯅꯥꯗꯣ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ꯫ ꯑꯃꯨꯛ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯩꯊꯦꯜꯗꯨꯗ ꯁꯥꯏꯀꯜ ꯑꯃꯟꯕꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯇꯥꯏꯕꯪ ꯉꯥꯟꯕ ꯃꯃꯧ ꯅꯨꯄꯤ ꯂꯤꯂꯥꯕꯨ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯃꯄꯥꯗꯨꯗ ꯄꯤꯗꯣꯟꯕ ꯃꯤꯒꯨꯝ ꯂꯦꯞ꯫ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯊꯣꯏꯍꯦꯟꯕꯤ, ꯅꯪ ꯏꯕꯨꯡꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯃꯧ ꯂꯤꯛꯂꯥꯕꯨ ꯆꯥꯛꯀꯧꯕ ꯉꯝꯅꯤ ꯍꯥꯏꯕ ꯅꯕꯨꯡ ꯊꯥꯖꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯅꯕꯨꯡꯒꯤ ꯋꯥꯔꯕ ꯏꯇꯧꯁꯦ ꯌꯦꯡꯂꯒ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯛꯎ ꯀꯩꯗꯧꯒꯦ? ꯏꯆꯜꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯄꯨꯟꯁꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯃꯥꯡꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯅꯪ ꯎꯍꯧꯕ꯭ꯔꯥ? ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥ ꯀꯗꯥꯏꯗ ꯆꯠꯈꯤ? ꯍꯦ ꯊꯣꯡ ꯅꯝꯕꯣꯟꯕꯤ, ꯅꯪꯁꯨ ꯈꯪꯍꯧꯕ꯭ꯔꯥ? ꯂꯥꯏꯕꯛ ꯊꯤꯕꯤ, ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯤꯛꯂꯥ ꯀꯗꯥꯏꯗ ꯆꯠꯈꯤ? ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯇꯤꯡꯊꯣꯡ ꯃꯇꯣꯟꯗ ꯄꯥꯟꯕ ꯑꯍꯤꯡ ꯂꯤꯛꯂꯥꯒꯨꯝ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯂꯣꯟꯅ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯍꯟꯗ? ꯍꯦ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯗꯤ ꯅꯪꯉꯣꯟꯗ ꯅꯥꯎꯊꯤ ꯁꯥꯕꯤꯅꯤ꯫ ꯏꯃꯥ, ꯅꯪꯒꯤ ꯀꯩꯊꯦꯜ ꯅꯇꯝꯄꯥꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯕꯤꯅꯤ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯃꯐꯝ ꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯕꯤꯌꯨ, ꯑꯩꯅ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯃꯊꯛꯇꯨꯗ ꯂꯦꯞꯄꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯈ꯭ꯋꯥꯏ ꯄꯟꯊꯨꯡꯒꯤ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯃꯔꯤ ꯇꯞꯄꯤ ꯅꯝꯕꯨꯜ ꯏꯆꯦꯜꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡ ꯃꯍꯧꯁꯥ ꯃꯥꯅ ꯃꯉꯣꯟꯗ ꯄꯥꯎꯈꯣꯡ ꯆꯟꯕꯗꯧꯅ ꯐꯥꯎꯏ꯫ ꯀꯞꯈꯩ ꯀꯞꯄꯦ, ꯏꯀꯥꯏꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯃꯁꯥꯗ ꯀꯞꯄꯒꯤꯁꯨ꯫ ꯀꯅꯥꯗꯕꯨ ꯏꯀꯥꯏꯔꯨꯅꯤ? ꯃꯤꯃꯥꯡꯗ ꯀꯞꯄꯒꯤ ꯏꯀꯥꯏꯕ ꯃꯉꯣꯟꯗ ꯃꯁꯥꯗ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯤꯛꯂꯥꯇꯕꯨ ꯎꯔꯗꯤ ꯍꯥꯏꯗꯨꯅ ꯃꯤꯠꯌꯦꯡ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯨꯃꯤꯠ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯒ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯕꯅ ꯁꯥꯏꯀꯜ ꯑꯃꯟꯕꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯁꯤꯃꯒꯤ ꯇꯥꯡꯅꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯕꯨꯠ ꯂꯩꯕꯥꯛꯇ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯆꯥꯔ ꯆꯥꯔꯒ ꯂꯩꯕ ꯌꯥꯎ ꯃꯅꯤꯡ ꯃꯈꯥ ꯇꯧꯅꯔꯦ꯫ ꯕꯨꯠ ꯂꯤꯂꯤꯗꯣ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯤ ꯅꯣꯛꯈꯦꯗꯅ꯫ ꯕꯨꯠ ꯃꯃꯥꯟꯅꯕꯤ ꯂꯩꯁꯅꯥꯁꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯕꯨꯂꯦꯠ ꯊꯧꯕ ꯕꯨꯠ ꯑꯃ ꯕꯨꯂꯦꯠ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯂꯤꯂꯤꯒꯤ ꯃꯃꯥꯡꯗ ꯕꯨꯂꯦꯠꯇꯨ ꯈꯥꯝꯃꯦ꯫
ꯌꯥꯝ ꯍꯥꯏ ꯐꯥꯏ ꯑꯣꯏꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯕꯨꯠ ꯄꯥꯈꯪꯅꯤ ꯕꯨꯠ ꯄꯥꯈꯪꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯤꯂꯤꯗ ꯏꯟꯇ꯭ꯔꯣ ꯇꯧꯏ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯁꯥꯟꯇꯣꯁ ꯕꯥꯏꯑꯣꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯕꯤꯅ ꯄꯦꯟꯇꯤꯡ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ ꯀꯔꯤ ꯂꯩꯒꯦ ꯑꯩꯉꯣꯟꯗꯒ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯏꯁꯤꯕꯣ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯤ ꯅꯪꯅꯦ ꯃꯌꯥ ꯆꯧꯗꯨꯔꯤ ꯃꯥꯟꯕꯤ ꯃꯌꯥꯒ ꯄꯣꯔꯞ ꯇꯧꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤꯗꯤ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯅꯪ ꯈꯛꯇꯅꯦ ꯌꯥꯔꯦ ꯂꯦꯞꯍꯧꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯗ ꯑꯀꯥꯏꯕꯒ ꯌꯥꯎꯔꯕ꯭ꯔꯣ ꯂꯤꯂꯤ ꯑꯃꯗꯤ ꯁꯟꯇꯣꯁ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯍꯣ ꯄꯛꯇꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤꯅꯤ ꯃꯁꯛ ꯐꯖꯩ ꯃꯇꯤꯛ ꯁꯛ ꯐꯥꯎꯗꯤ ꯍꯥꯏꯐꯦꯠ ꯀꯥꯛꯏꯅꯦ ꯀꯥꯛꯄ ꯅꯠꯇꯦ ꯑꯣꯚꯔ ꯆꯠꯂꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯄꯥꯈꯪ ꯀꯣꯂꯣꯅꯤꯗꯒꯤ ꯅꯪꯇ ꯎꯅꯒꯦꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯪꯅ ꯄꯣꯡꯗꯅꯒ ꯇꯧꯔꯤ ꯅꯪ ꯏꯒꯣꯗꯣ ꯑꯩꯁꯨ ꯈꯔ ꯂꯩꯖꯒꯦ ꯀꯦꯖꯤꯗ ꯀꯌꯥꯅꯣ ꯑꯩꯒꯤ ꯏꯒꯣꯗꯤ ꯀꯦꯖꯤꯗ ꯑꯣꯟꯗꯦ ꯃꯃꯜꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯀꯜꯂꯤꯅꯤ ꯆꯤꯟꯗꯣ ꯆꯤꯟꯒꯤ ꯋꯥꯗꯤ ꯒꯦꯅꯤꯁ ꯔꯦꯀꯣꯔꯗ ꯆꯜꯂꯤꯅꯤ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯋꯥꯍꯩ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯛꯇ꯭ꯔꯦ ꯅꯪ ꯆꯠꯂꯧꯔꯣ ꯌꯥꯏꯗ ꯍꯥꯏꯌꯣ ꯆꯠꯂꯒꯦ ꯉꯁꯤꯇꯪ ꯊꯦꯡꯅꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯕꯨꯠ ꯑꯩꯉꯣꯟꯗꯒ ꯈꯥꯏꯔꯗꯅ ꯅꯪ ꯍꯅꯨꯕꯤꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯗꯤ ꯎꯔꯤꯔꯩ ꯃꯥꯙꯕꯤꯒꯨꯝ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯩꯕꯣꯛꯁꯤꯡꯒꯤ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ ꯐꯤꯔꯦꯞ ꯂꯧꯔꯦ ꯒꯣꯁ ꯔꯥꯏꯗ ꯃꯥꯟꯕ ꯅꯪꯕꯣ ꯕꯨꯂꯦꯠꯇꯨꯒ ꯑꯦꯜꯕꯝ ꯀꯨꯝꯒꯗꯕ ꯅꯪꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯔꯤꯖꯟ ꯑꯃꯃꯝ ꯂꯩꯔꯕꯅꯤ ꯁꯤꯒꯤ ꯋꯥꯁꯦ ꯇꯣ ꯂꯤꯂꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯄꯥꯈꯪꯗꯨ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯊꯧꯗꯨꯅ ꯆꯠꯈꯤ ꯂꯤꯂꯤ ꯕꯨꯠ ꯄꯥꯈꯪꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯈꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯥꯟ ꯏꯟꯈꯠꯂꯛꯂꯤꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗ ꯕꯨꯂꯦꯠ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯂꯩꯁꯥꯕꯤꯗꯣ ꯍꯔꯥꯎꯃꯟꯗꯅ ꯋꯥꯟꯊꯕꯗꯒꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯅꯒꯅꯤ ꯈꯜꯂꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯂꯤꯂꯤ ꯃꯣꯟ ꯈꯜꯂꯤ ꯂꯤꯂꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯑꯩ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯨꯒꯦ ꯏꯀꯥꯎ ꯀꯥꯎꯋꯦ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯏꯔꯣꯏ ꯂꯣꯥꯎꯕꯤꯗꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯄꯥ ꯂꯥꯟꯅ ꯐꯥꯎꯗꯣꯔꯛꯀꯦ ꯇꯧꯏ ꯃꯥꯅ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯂꯩꯋꯥ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯐꯨꯝꯖꯤꯟꯗꯨꯒꯤ ꯇꯧꯔꯤꯕꯗꯣ ꯕꯨꯠ ꯂꯤꯂꯤꯅ ꯎꯔꯦ ꯂꯤꯂꯤꯅ ꯑꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯀꯣꯟꯊꯣꯡꯗ ꯀꯣꯝ ꯁꯥꯅ ꯇꯧꯔꯤꯁꯦ ꯆꯐꯨ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯔꯣꯏ ꯂꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯐꯨꯝꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯑꯩ ꯑꯍꯥꯡꯕꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯨꯒꯤ ꯑꯣꯏꯔꯝꯂꯒꯅ ꯕꯨꯠ ꯑꯩꯒꯤ ꯄꯋꯥꯔ ꯐꯨꯗꯣꯛꯂꯒ ꯇꯝꯊꯤꯅ ꯑꯣꯠꯀꯦ ꯅꯨꯄꯥ ꯑꯅꯤꯁꯦ ꯈꯪꯉꯣꯏꯗ꯭ꯔꯥ ꯕꯨꯠ ꯂꯤꯂꯤ ꯑꯩꯒꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯀꯣꯟꯊꯣꯡ ꯑꯃꯗ ꯂꯦꯞꯄꯝꯕꯗꯒꯤ ꯁꯦꯛꯄꯤ ꯑꯃ ꯑꯣꯜꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯔꯗꯨꯅ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯊꯣꯛꯅꯕ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯗꯣꯖꯣ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯣꯏ ꯑꯣꯖꯥ ꯑꯍꯤꯡꯁꯦ ꯐꯅꯗꯤ ꯁꯥꯡꯉꯦ ꯅꯪ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯀꯣꯌꯦꯡ ꯌꯦꯡꯉꯨ ꯍꯥꯏ ꯈꯔ ꯂꯨꯅ ꯂꯩꯕꯥꯛꯁꯤ ꯇꯧꯔꯒ ꯆꯐꯨꯁꯦ ꯐꯨꯝꯖꯤꯜꯂꯗꯤ ꯌꯥꯔꯦ ꯀꯣꯏꯂꯥꯁꯀ ꯑꯣꯏꯔꯦ ꯐꯅꯗꯤ ꯋꯥꯔꯝꯅꯤ ꯑꯣꯖꯥꯁꯨ ꯇꯧꯕ ꯍꯣꯏꯅꯦ ꯀꯣꯏꯂꯥꯁ ꯑꯣꯏꯗ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯏꯅꯦ ꯙꯅꯄꯇꯤꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯕꯖꯥꯔ ꯇꯥꯕꯤ ꯑꯉꯥꯎꯕꯤ ꯏꯔꯣꯏ ꯂꯣꯏꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯍꯦꯛ ꯆꯠꯍꯟꯈꯤꯕꯗ ꯃꯗꯨꯗ ꯄꯤꯔꯛꯀꯗꯕ ꯄꯩꯁꯥꯗꯣ ꯏꯕꯥꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯣꯏ ꯑꯣꯖꯥ ꯌꯦꯟꯅꯁꯤ ꯁꯤꯒꯨꯝꯕ ꯐꯨꯝꯗꯣꯛ ꯐꯨꯝꯖꯤꯟꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯇꯧꯔꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯟꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩꯁꯨ ꯁꯣꯏꯗꯅ ꯈꯨꯟꯒꯅꯤ ꯊꯥꯖꯩ ꯊꯣꯛ ꯃꯆꯥꯗꯣ ꯄꯨꯖꯔꯛꯑꯝꯂꯕꯗꯤ ꯂꯩꯕꯥꯛꯁꯦ ꯂꯨꯅ ꯈꯔ ꯇꯧꯊꯕꯗ ꯃꯊꯧꯁꯦ ꯌꯥꯡꯁꯤꯟꯒꯗꯕꯅꯤ ꯑꯣꯖꯥ ꯉꯁꯤꯒꯤꯗꯤ ꯌꯥꯅ ꯌꯥꯅꯕ
ꯄꯥꯛꯅ ꯁꯟꯅꯕ ꯁꯤꯜꯂꯨ ꯍꯣꯏ ꯗꯣꯖꯣ ꯍꯩ ꯑꯝꯇ ꯌꯦꯡꯉꯨ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝꯅ ꯑꯅꯤꯁꯤꯅ ꯌꯥꯝ ꯋꯥꯅ ꯈꯟꯅ ꯅꯩꯅꯔꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯣꯡꯊꯛꯇ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯕꯨꯠ ꯂꯤꯂꯤꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯇꯥꯔꯦ ꯃꯗꯨ ꯇꯥꯔꯨꯕꯗ ꯈꯜꯂꯤ ꯕꯨꯠ ꯂꯤꯂꯤꯅ ꯑꯣ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯤꯁꯦ ꯏꯔꯣꯏ ꯂꯥꯎꯕꯁꯤꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯃꯁꯥꯒꯤ ꯌꯨꯝꯗꯤ ꯅꯠꯇꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯐꯝꯗ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯃꯥꯕꯨ ꯆꯠꯈꯤꯅꯕ ꯂꯩꯋꯥ ꯌꯥꯎꯕ ꯆꯐꯨꯁꯦ ꯐꯨꯝꯖꯤꯟꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯅꯤ ꯍꯥꯏꯕꯁꯦ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯑꯗꯨꯕꯨ ꯏꯔꯣꯏ ꯂꯥꯎꯕꯤꯁꯦ ꯑꯩꯒꯗꯤ ꯀꯔꯤꯕꯨꯗꯤ ꯊꯣꯛꯅꯗꯦ ꯍꯥꯏꯕꯕꯨ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯏꯔꯣꯏ ꯂꯥꯎꯕꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯁꯥꯗ ꯏꯊꯤꯜ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯤꯕ ꯏꯊꯤꯜꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯇꯧꯒꯦ ꯃꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯒ ꯙꯅꯄꯇꯤ ꯍꯥꯏꯔꯤꯁꯤꯒ ꯈꯪꯗꯣꯛꯂꯒ ꯇꯝꯊꯤꯅ ꯑꯣꯠꯀꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯣꯛ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯊꯛꯇ ꯄꯥꯏꯅ ꯕꯨꯠ ꯂꯤꯂꯤ ꯑꯅꯤꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩ ꯁꯨꯂꯣꯆꯅꯥꯒꯤ ꯃꯃꯥ ꯙꯅꯄꯇꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯇꯣꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯇꯣꯝꯕ ꯗꯣꯖꯣ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯅꯤꯁꯦ ꯅꯦꯛꯄꯅꯤ ꯀꯥꯃꯣꯡꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤ ꯎꯔꯒ ꯙꯅꯄꯇꯤꯅ ꯃꯀꯥ ꯐꯣꯡꯗꯅ ꯃꯆꯥꯅꯨꯄꯤ ꯈꯪꯍꯟꯗꯅ ꯂꯩꯋꯥ ꯍꯩꯈ꯭ꯔꯕ ꯃꯥꯏꯕ ꯑꯃ ꯅꯦꯛꯄꯅꯤ ꯃꯆꯥꯅꯨꯄꯤ ꯁꯨꯂꯣꯆꯅꯥꯅ ꯁꯨꯔꯦꯁ ꯐꯥꯅꯕ ꯑꯣꯏꯅꯥꯝ ꯇꯥꯟꯅ ꯆꯠꯂꯕꯁꯨ ꯃꯥꯅꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯎꯕꯁꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯀꯥꯃꯣꯡ ꯇꯥꯟꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯥꯠꯅꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯗ ꯑꯉꯥꯎꯕ ꯂꯤꯛꯂꯥꯒꯤ ꯃꯥꯌꯣꯛꯇ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯇꯣꯝꯕ ꯂꯩꯕꯥꯛ ꯇꯧꯔꯝꯕꯗꯒꯤ ꯀꯣꯜ ꯂꯥꯛꯄꯁꯤꯗ ꯐꯣꯜꯗꯨ ꯄꯥꯏꯈꯠꯂꯦ ꯙꯅꯄꯇꯤ ꯑꯃꯗꯤ ꯇꯣꯝꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯍꯩ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯇꯣꯝꯕ ꯂꯩꯕꯥꯛ ꯇꯧꯔꯤ ꯆꯦꯝꯃ ꯀꯣꯏꯂꯥꯁꯀ ꯑꯣꯏꯕꯒ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯑꯦ ꯗ꯭ꯔꯤꯜꯂ ꯀꯩꯅꯣꯝꯃ ꯄꯨ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯀꯗꯥꯏꯗꯒꯤ ꯗ꯭ꯔꯤꯜꯅꯣꯗ ꯏꯆꯦꯝꯃ ꯑꯍꯤꯡꯁꯤꯗ ꯃꯈꯣꯜ ꯍꯧꯅ ꯊꯣꯛꯇꯣꯏꯅꯤ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯜꯂꯒ ꯈꯕꯔꯗ ꯗ꯭ꯔꯤꯜ ꯍꯨꯠꯂꯨꯕꯗꯒꯤ ꯁꯦꯡꯗꯣꯛꯅꯗꯣꯏꯗꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯥꯅ ꯊꯕꯛ ꯑꯃꯁꯨ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯊꯕꯛꯇꯤ ꯇꯧꯔꯝꯃꯒꯦ ꯃꯥꯏꯗ ꯄꯥꯍꯜꯂꯣ 50,000ꯅꯤ ꯄꯤꯗꯣꯏꯁꯦ 50,000 ꯍꯥꯏꯔꯛꯄꯁꯤꯗ ꯂꯣꯏꯔꯦ ꯃꯤꯠꯀ ꯈꯪꯁꯤꯡꯁꯤꯡ ꯗꯣꯖꯣ ꯇꯨꯝꯅꯤꯡꯂꯝꯕꯅꯤ 50,000 ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯦ ꯃꯃꯩ ꯊꯦꯛꯀꯠꯂꯦ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ ꯇꯣꯝꯕ ꯂꯩꯕꯥꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯃꯔꯣꯝꯗ ꯙꯅꯄꯇꯤꯒ ꯇꯣꯝꯕꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯇꯥꯍꯧꯔꯦ ꯂꯤꯂꯤꯅ ꯁꯤꯛꯄꯤ ꯑꯣꯜꯂꯒ ꯂꯝꯕꯥ ꯆꯥꯗꯕ ꯑꯁꯣꯟꯕ ꯇꯨꯁꯣꯟꯕꯗ ꯃꯈꯨꯠ ꯍꯜꯂꯛꯂꯔꯣꯏ ꯈꯟꯕ ꯃꯤꯗ ꯈꯨꯠ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯦꯕ ꯐꯩ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯍꯧꯈꯤꯔꯣꯏꯒꯦ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯁꯦ ꯐꯅꯗꯤ ꯁꯥꯡꯉꯤ ꯙꯅꯄꯇꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯛꯄꯤꯒꯤ ꯁꯛꯂꯣꯟꯗ ꯃꯣꯗꯔꯟ ꯃꯇꯝꯁꯤꯒꯤ ꯆꯞ ꯆꯥꯕꯤ ꯕꯨꯠꯇꯨꯒꯤ ꯃꯥꯒꯤ ꯁꯦꯛꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯦꯕ ꯑꯃꯗꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯃꯣꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯕꯨꯠ ꯂꯤꯂꯤ ꯃꯇꯝꯁꯤꯒꯤ ꯕꯨꯠꯅꯤ ꯙꯅꯄꯇꯤꯒ ꯇꯣꯝꯕꯒ ꯁꯥꯟꯅꯈꯤꯕ ꯋꯦꯕ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗꯣ ꯁꯦꯛꯄꯤꯒꯤ ꯄꯋꯥꯔꯗꯨꯗ ꯆꯤꯡꯁꯤꯟꯕ ꯍꯧꯔꯦ ꯎꯔꯤꯄꯣꯛꯇ ꯂꯩꯕꯤ ꯕꯨꯠ ꯂꯤꯂꯤꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯙꯅꯄꯇꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯋꯦꯕ ꯄ꯭ꯔꯣꯄꯒꯦꯁꯟꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯦ ꯐꯤꯖꯤꯛꯁꯀꯤ ꯊꯤꯑꯣꯔꯤ ꯁꯨꯅ ꯌꯥꯎꯕꯤ ꯕꯨꯠꯅꯤ ꯁꯥꯎꯟ ꯃꯦꯗꯤꯌꯝ ꯏꯌꯥꯔ ꯋꯥꯇꯔ ꯃꯦꯗꯤꯌꯝ ꯂꯣꯏꯅꯃꯛꯀꯤ ꯊꯤꯑꯣꯔꯤ ꯈꯪꯕ ꯕꯨꯠ ꯂꯤꯂꯤꯅꯤ ꯁꯦꯛꯄꯤ ꯑꯣꯜꯂꯒ ꯋꯦꯕ ꯑꯃꯗꯤ ꯁꯥꯎꯟ ꯆꯤꯡꯁꯤꯜꯂꯒ ꯃꯁꯛ ꯃꯃꯤ ꯂꯩꯐꯝ ꯆꯥꯎꯔꯛꯄ ꯑꯃ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯀꯤꯍꯟ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯙꯅꯄꯇꯤꯕꯨꯁꯨ ꯇꯝꯅꯔꯒꯦ ꯈꯜꯂꯦ ꯕꯨꯠ ꯂꯤꯂꯤꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯗꯣꯛꯄ ꯌꯥꯕ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯨꯝꯍꯩ ꯇꯧꯒꯦ ꯅꯤꯡꯂꯦ ꯕꯨꯠ ꯂꯤꯂꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯛꯁꯤꯗ ꯁꯦꯛꯄꯤ ꯑꯣꯜꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯄꯨꯊꯣꯛꯂꯒꯦ ꯕꯨꯠ ꯂꯤꯂꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯋꯥꯔ ꯀꯝꯗꯧꯒꯦ ꯌꯦꯡꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯁꯦꯛꯄꯤ ꯑꯣꯜꯂꯝꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯕꯨꯠ ꯂꯤꯂꯤꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯦ Energy is neither created nor destroyed. It can be transformed from
One form to another. Aishu energy makal amani. Oning buta on bangame. Lily, magi tamna lai shaklo langdore. Nupa ani dunadi ubanate. Ani dudi lising yang kai dugi. Lebakwe koila soy to budo. Kanna honari. To mana lebak toba. Dojo na akoy bududi yengli. Dojo magi napada nupi yimana. Kiki launa mathanda nopagi makola matarame. Makoldo kadom dano haiduna dojo mana do thangkalaga koyeng yeng main road tagi khara manung changsinba lerek oina su tawi lerek marak tuda bluff ki force ahumuk tani thalibado matik meada khara ngalaga ataina umammamme migi maning mea oibasu adumak yawi nupi duna khekne launa nokpagi makoldo tarambadagi amuk takhidra dojo machinda kaimta haide adubu wakal nar khalle tombadi somda ngasaidagi kum tawribado koilas ngak tawibani nungda ising chaibagumda thokle madu tawnu phonabada higok thokle tomana isau langi konthong sipau koilas ek thajille ngasaina loibe yarabani higok thoeba horendi ising asabana higak ei dadi yaro dojo ipang pangai khume oja bolini jelama tairaga yabadubu tomana khume pung baro makai haire hojik phawba tawba loidri pele deibo oja matam yam leiri oja gi tokphom thokpa tamna tawbiyu taha drabasu thengu ga thebaga lamjen tanabada thenguna adumak thoiri dudi adu boni do wari sanna tawri ne na tawribudo mangam mami san salamde koilas na kuyom oiba mathak thangba layar do he ne na kansile tanja tu dam dojo hanta mukti phatlauna onthok lubada mapa hek chana na urure blab ki post makong kabire hobi makong amada aing de chitpa nungsit marak aduda nupi ma laptakna lepa kaleribudo mani ma irai lai ni khangi ma momento sokpusu nate maingal duda yamna muk sengpatrasu fibam mamadi mawong matong irai lai ni uri nupi ni yamna figure tabe model oibi nupi mo oina su tawe masi ubada hena khoirangba masada poe hojik waida minute kharki mamangda nupi yamana khekna launa nopagi makhol tagi budo asi oiretra khalle nupi do aduma machi lengdana post makong du da lepe mami tomu suru noiduni yeng mami na uri budo masa mathanta pau thajadraduna ningjing mangjing masada tumin mangakto machi lengdana laibudo ubada to mana kaidorge dojo ungal leiduna akoi budu yengu hairaga oja asigi lem post makong sida nupi ma lepaga leire tomba dojo neliba maikai domda phatlauna yeng adubu kanasu lem post makong duda leibudi udi yang hange ahing chitpa ningtham chayo puba nungchitna sitpagi kabiri masasingdo lingne chatpa natana atopa kaisu thoina ude tomba mandi dojo awai kum tawne nangbu kayam paisillage ngasigi kaino oja nupi ma lepa leire hairaga angawbo kadai digi nupi no kabiri makhungsi kanasu leitene ja tu asida lerisidi yengde yengsulurga dojo na nupi dudi lepaga leramdra dojo masai mana ukiba nupi duna leramdabdo ubuda masado tu khyau sungba horakle achobu maram ama leire lighting ga mari lenena thabak tawduna lakpana amaduna uhandaba haibisitabu khangle tamnabagi mawongni tamna laira butla amadi mafam sida leire dojo na hoi mai haidna tumin lechen bududa laurei to mana kaidorge amo tumin ungduna lerisina kaisu tawde sat tawro aduga phumjinba loiraga chatkhraje ai mafam sida kuina panthaduna leiningdre to mana nupa mande sisu awoiba ai ama yauri ko ichau chauna nangi oja tomba leiringaida kanana no nangonda henjilaktoiba tomba na ngangi basingado dojo masada changlamde mak masada yamna ka hena hinedaba itilama hena phawrakpadongna tawe asumna ngangneringe laire konsangda natna maikai khudingma momomkhre makhoi ni phawba
ꯅꯛꯅ ꯂꯩꯔꯁꯤꯐꯥꯎ ꯑꯃꯒ ꯃꯁꯛ ꯎꯅꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯅ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯂꯣꯗ ꯁꯦꯗꯤꯡ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯗꯣꯖꯣꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁꯇꯨ ꯀꯥꯞꯄꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯅ ꯂꯩꯕꯥꯛ ꯀꯣꯏꯂꯥꯁꯇꯧꯅ ꯇꯧꯕꯗꯨ ꯇꯧꯏ꯫ ꯑꯃꯅ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯀꯥꯞꯄꯦ꯫ ꯃꯃꯤꯠꯇꯨꯅ ꯀꯅꯥ ꯂꯥꯏ ꯀꯔꯤ ꯂꯩ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯌꯤꯡꯕ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯤꯡꯊꯝ ꯁꯥꯌꯧ ꯑꯣꯏꯕ ꯅꯨꯡꯁꯤꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠ ꯄꯥꯎꯔꯛꯏ꯫ ꯇꯣꯝꯕ ꯃꯈꯣꯏꯗꯧꯗꯤ ꯁꯥꯎꯒꯠꯂꯕꯅꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯀꯣꯏꯂꯥꯁꯁꯦ ꯑꯗꯨꯃꯛ ꯇꯧꯔ ꯂꯩꯗ꯭ꯔꯥ ꯈꯟꯕꯗ ꯃꯩꯒ ꯃꯨꯠꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯂꯥꯍꯠꯇꯨꯅ ꯂꯩꯔꯤꯉꯩ ꯍꯟꯗꯛꯃꯨꯛꯇꯤ ꯑꯅꯤꯗꯨꯒꯤ ꯅꯥꯞꯄꯗ ꯅꯨꯄꯤ ꯑꯃꯅ ꯈꯦꯛꯅ ꯂꯥꯎꯅ ꯃꯊꯟꯇ ꯏꯁꯤ ꯁꯤꯒꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯅꯣꯛꯄꯗꯣ ꯃꯅꯥꯗ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯑꯅꯤꯗꯣ ꯇꯥꯔꯗꯨꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯣꯖꯥ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯀꯥꯕꯤꯔꯦ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯂꯩ ꯍꯥꯏꯗꯅ꯫ ꯍꯣꯏꯅꯦ ꯗꯣꯖꯣ, ꯑꯩꯁꯨ ꯇꯥꯍꯧꯏ꯫ ꯑꯩꯅ ꯉꯁꯥꯏ ꯂꯦꯞꯄ ꯎꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯑꯀꯤꯕ ꯃꯤꯅꯣꯛꯇꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯗꯣꯖꯣ, ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯣꯀꯦꯝ ꯍꯥꯏꯒꯦꯝꯅꯔꯤꯅꯤ꯫ ꯅꯪ ꯑꯣꯖꯥ ꯌꯥꯎꯔꯤꯀꯣ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯅꯒ ꯆꯪꯕ ꯉꯝꯄꯣꯠ ꯅꯠꯇꯦ꯫ ꯑꯣꯖꯥ, ꯆꯠꯍꯧꯔꯁꯤꯕ꯫ ꯀꯣꯏꯂꯥꯁꯁꯤꯗ ꯑꯐꯥꯎ ꯁꯥꯗꯅ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯍꯌꯦꯡꯂ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯑꯒ ꯇꯧꯔꯁꯦ ꯆꯐꯨꯒꯤ ꯊꯕꯛꯁꯦ꯫ ꯑꯩ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯆꯠꯍꯧꯔꯁꯤꯕ꯫ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ ꯗꯣꯖꯣ꯫ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤ? ꯑꯣꯖꯥ, ꯆꯐꯨꯗꯣ ꯀꯗꯥꯏꯗꯅꯣꯃ ꯍꯨꯟꯗꯣꯛꯂꯝꯃꯁꯤ꯫ ꯏꯆꯦ ꯙꯅꯄꯇꯤꯗꯅ ꯐꯨꯝꯂꯝꯃꯦ ꯍꯥꯏꯔꯒ ꯁꯦꯟꯗꯣ ꯂꯧꯊꯣꯛꯁꯤ꯫ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯤꯟꯁꯨ ꯁꯤꯗ꯭ꯔꯦ, ꯆꯩꯁꯨꯁꯨ ꯇꯦꯛꯇ꯭ꯔꯦ꯫ ꯍꯥꯏ ꯗꯣꯖꯣ, ꯉꯥꯎꯈꯠꯂꯛꯀꯅꯨ꯫ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯃꯤꯅ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯉꯥꯡꯅ ꯅꯨꯄꯤꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯅ ꯇꯥꯁꯤꯟꯅꯗꯅ ꯅꯥꯊꯩꯔꯒ ꯀꯣ ꯃꯆꯥꯗꯨ ꯀꯟꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩ ꯄꯨꯝꯕ ꯃꯨꯠꯂꯕꯁꯨ ꯂꯩꯔꯛꯇꯨꯗ ꯂꯦꯝ ꯄꯣꯁ ꯑꯃꯒꯤ ꯕ꯭ꯂꯕꯇꯤ ꯐ꯭ꯂꯤꯀꯔꯤꯡ ꯇꯧꯔꯛꯏ꯫ ꯃꯩꯗꯨ ꯈꯪꯉꯥꯟ ꯑꯃꯨꯛ ꯍꯦꯛ ꯉꯥꯟ, ꯈꯪꯃꯝ ꯑꯃꯨꯛ ꯍꯦꯛ ꯃꯝ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕ ꯂꯦꯝ ꯄꯣꯁꯇꯨꯒꯤ ꯃꯩꯗꯣ ꯀꯨꯐꯦꯠ ꯌꯥꯐꯦꯠ ꯉꯥꯟꯕ ꯇꯟꯗꯟ ꯃꯉꯥꯜꯒꯨꯝꯅ ꯄꯥꯡꯀꯛ ꯑꯣꯏꯔꯤ꯫ ꯃꯩꯗꯣ ꯂꯥꯛꯇꯧꯁꯨ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯝꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯝ ꯄꯣꯁ ꯃꯈꯣꯡ ꯀꯥꯕꯤꯔꯦ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯇꯣꯝꯕꯅ ꯑꯣ, ꯍꯧꯔꯦꯗꯅ ꯁꯤꯗꯤ ꯆꯥꯟꯅꯅ꯫ ꯑꯣꯖꯥ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯩꯅꯗꯤ ꯃꯑꯣꯡ ꯃꯥꯜꯂꯨꯗꯕ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯂꯥꯏꯅꯣ ꯈꯜꯂꯤꯕ꯫ ꯑꯣꯖꯥ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯎꯏ ꯍꯥꯏꯗꯣ꯫ ꯑꯩꯗꯤ ꯌꯥꯝ ꯀꯤꯌꯦ ꯑꯣꯖꯥ꯫ ꯃꯥꯇ ꯎꯕꯗ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯂꯥꯎꯋꯦ꯫ ꯑꯀꯤꯕꯒꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯤ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯣꯖꯥ꯫ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯦ꯫ ꯄꯛꯇꯦꯗꯀꯣ ꯅꯪ꯫ ꯑꯩꯁꯦ ꯊꯊꯥꯒꯤ ꯅꯠꯇꯦ꯫ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯐꯥꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯇꯣꯝꯕ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯣꯖꯥ, ꯌꯦꯡꯉꯣ, ꯅꯨꯄꯤꯁꯦ ꯂꯦꯞꯄꯝꯕꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯁꯤ ꯇꯝꯅ ꯂꯥꯛꯄꯗꯧꯅ ꯃꯈꯣꯡ ꯑꯅꯤꯁꯦ ꯂꯩꯕꯥꯛꯇꯗꯤ ꯇꯥꯗꯅ ꯂꯥꯛꯄꯗꯧꯅ ꯇꯧꯏ ꯑꯣꯖꯥ꯫ ꯍꯦ ꯑꯄꯪ, ꯄꯨꯛꯆꯥꯎ, ꯅꯃꯤꯡꯅꯒ ꯗꯣꯖꯣ, ꯅꯪ ꯑꯃ ꯀꯣ꯫ ꯕꯨꯠꯁꯦ ꯑꯩ ꯂꯩꯔꯤ ꯂꯝꯕꯥ ꯄꯥꯅꯕ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯐꯤꯕꯝ ꯑꯃ ꯁꯦꯝꯃꯤ꯫ ꯐꯤꯕꯝꯗꯣ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯕꯨꯠ ꯅꯨꯄꯤꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯡꯗꯨ ꯂꯩꯕꯥꯛꯇꯗꯤ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯅꯛꯁꯤꯟꯅꯔꯝꯗꯥꯏ ꯐꯨꯠ 2ꯃꯨꯛꯀꯤ ꯃꯌꯥ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯈꯪꯍꯧꯗꯅ ꯕꯨꯠ ꯅꯨꯄꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯍꯥꯡꯕꯗꯨꯗ ꯃꯥꯡꯈꯤ꯫ ꯇꯣꯝꯕꯅ ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯊꯣꯛꯀꯅꯤꯅ꯫ ꯑꯩꯅ ꯂꯩꯋꯥꯁꯦ ꯍꯦꯛ ꯁꯣꯟꯒꯦ ꯇꯧꯕꯒ ꯕꯨꯠ ꯅꯨꯄꯤꯁꯦ ꯃꯥꯡꯈ꯭ꯔꯦ꯫ ꯍꯣꯏꯅꯦ ꯑꯣꯖꯥ, ꯃꯈꯣꯡꯗꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯥꯗꯤ ꯊꯨꯅ ꯌꯥꯡꯅ ꯃꯥꯡꯈ꯭ꯔꯦ꯫ ꯕꯨꯠ ꯂꯥꯏ ꯇꯤꯟꯅ ꯀꯤꯕ ꯑꯩꯅꯤꯅꯦ ꯗꯣꯖꯣ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ
ꯑꯦꯛꯇꯤꯚꯥꯒꯤ ꯂꯥꯏꯠꯇꯣ ꯃꯊꯟꯇ ꯃꯣꯏ ꯑꯅꯤꯅ ꯂꯦꯞꯄꯒ ꯂꯩꯕ ꯃꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯩꯉꯥꯜꯗꯣ ꯊꯥꯟꯖꯤꯜꯂꯛꯑꯦ꯫ ꯃꯩꯉꯥꯜꯗꯨꯅ ꯌꯩꯕꯗ ꯑꯅꯤꯗꯣ ꯃꯈꯨꯠ ꯈꯟꯗꯨꯅ ꯉꯥꯛꯊꯣꯛꯑꯦ꯫ ꯃꯊꯟꯇ ꯒꯥꯔꯤꯒꯤ ꯂꯥꯏꯠꯇꯨꯅ ꯊꯣꯛ ꯂꯥꯎꯅ ꯊꯥꯟꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯩꯉꯥꯜꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯄꯥꯡꯐꯝꯒ ꯈꯪꯗꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯤ ꯑꯃꯅ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯍꯦꯟꯖꯤꯟꯈꯤ ꯑꯅꯤꯗꯨꯒꯤ ꯅꯥꯀꯣꯡ ꯁꯤꯡꯌꯥ ꯌꯩꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯅꯤꯗꯣ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯦꯟꯕꯒ ꯂꯩꯔꯛ ꯃꯅꯨꯡꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯒꯤ ꯂꯦꯝ ꯄꯣꯁ ꯈꯨꯗꯤꯡꯃꯛꯁꯨ ꯃꯩꯁꯨ ꯂꯥꯛꯇꯅ ꯈꯞ ꯈꯞ ꯆꯦꯈꯥꯏꯕꯗꯧꯅ ꯀꯟꯅ ꯈꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯩꯉꯥꯜꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯅꯨꯄꯤ ꯑꯃꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯃꯃꯥꯏꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯃꯤꯠꯃꯥꯡꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯀꯝꯂꯥꯛꯇꯣ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯀꯤꯕ ꯁꯛꯂꯣꯟꯗ ꯍꯩꯅꯗ꯭ꯔꯕ ꯗꯣꯖꯣꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯊꯧꯁꯥꯕ ꯁꯥꯗꯦ꯫ ꯕꯨꯠꯇꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯗꯦ, ꯆꯠꯂꯣ ꯌꯦꯠꯂꯅꯨ ꯁ꯭ꯋꯥꯏꯗ, ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯇꯥꯅꯕ ꯂꯩꯋꯥ ꯑꯃ ꯃꯆꯤꯟꯗ ꯅꯁꯔꯤꯒꯤ ꯔꯥꯏꯝꯁ ꯊꯤꯕꯗꯧꯅ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯤꯔꯛꯂꯤꯕꯗꯣ ꯀꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯦ꯫ ꯊꯧꯗꯨꯅꯨꯡꯗ ꯇꯥꯕꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕꯗꯧꯅ ꯑꯗꯨꯃꯛ ꯂꯩ, ꯃꯆꯤ ꯂꯦꯡꯗꯅ꯫ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯕꯨꯠ ꯅꯨꯄꯤꯁꯤꯗ ꯁꯣꯜꯂꯤꯕ ꯂꯩꯋꯥꯗꯨꯅ ꯃꯊꯧ ꯇꯧꯗ꯭ꯔꯕꯗ ꯇꯣꯝꯕꯁꯨ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯥꯛꯁꯤꯟꯕ ꯍꯧꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯏꯁꯤꯁꯤꯒꯩ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯕꯒꯨꯝꯅ ꯅꯣꯛꯑꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯀꯥ ꯂꯥꯝꯅ ꯁꯥꯐꯣꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯥꯏ ꯃꯥꯏꯕ ꯁꯨꯝꯆꯤꯠ ꯑꯅꯤ, ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯅꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯣ, ꯆꯐꯨꯁꯤꯅ ꯙꯅꯄꯇꯤ ꯍꯣꯏꯗ ꯐꯨꯝꯂꯨꯔꯣ." ꯑꯁꯨꯝꯅ ꯕꯨꯠ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯄꯣꯛꯈꯥꯏꯔꯦ꯫ ꯙꯅꯄꯇꯤ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯂꯣꯏꯔꯦ꯫ ꯑꯅꯤꯗꯣ ꯋꯥꯕꯅ ꯐꯦꯜ ꯂꯥꯎꯏ꯫ ꯗꯣꯖꯣꯅ "ꯑꯣꯖꯥ ꯆꯦꯜꯍꯧꯔꯁꯦ, ꯆꯠꯍꯧꯔꯣ ꯍꯥꯏꯔꯤꯉꯩꯁꯤꯗ, ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ." ꯇꯣꯝꯕꯅ "ꯍꯣꯏ ꯆꯠꯍꯧꯕꯅ ꯐꯔꯦ ꯑꯣꯖꯥ, ꯑꯩ ꯄꯩꯁꯥꯒ ꯄꯥꯝꯗ꯭ꯔꯦ." ꯇꯣꯝꯕꯅ "ꯑꯩ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ?" ꯇꯣꯝꯕꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯀꯤꯕ ꯌꯥꯗꯦ꯫ ꯍꯦꯛ ꯀꯤꯕꯨ ꯀꯤꯔꯕ ꯃꯈꯣꯡ ꯍꯦꯛꯇ ꯍꯥꯝꯅꯤꯡꯉꯤ꯫ ꯃꯤꯁꯤ ꯂꯩ, ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄꯗ ꯈꯔ ꯀꯤꯒꯟꯕ ꯃꯤꯗꯤ ꯃꯄꯥꯜ ꯊꯣꯛꯅꯤꯡꯕ, ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯏꯊꯤꯜ ꯀꯥ ꯍꯦꯟꯅ ꯅꯥꯏꯕ꯫ ꯃꯗꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯏꯕ ꯁꯥꯕ ꯇꯣꯝꯕꯁꯨ ꯑꯃꯅꯤ꯫ ꯗꯣꯖꯣ ꯍꯥꯏꯕ ꯄꯪꯂꯨ ꯍꯥꯏꯗꯨꯅꯁꯨ ꯄꯪꯗꯕ, ꯁꯤꯡꯂꯨ ꯍꯥꯏꯗꯨꯅꯁꯨ ꯁꯤꯡꯗꯕ ꯃꯍꯥꯛꯇꯣ ꯃꯇꯥꯡꯗꯨꯗꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯕꯗꯨꯗ ꯆꯐꯨꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯒ ꯑꯦꯛꯇꯤꯚꯥꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯥꯗꯣ ꯁ꯭ꯇꯥꯔꯠꯇꯤ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯣꯝꯕꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯦ, "ꯍꯥꯏ ꯑꯄꯪ, ꯁꯦꯂꯔꯗꯨ ꯐꯖꯅ ꯅꯝꯗ꯭ꯔꯦꯅꯦ, ꯀꯗꯥꯏꯗꯒꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯅꯤ?" ꯗꯣꯖꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯅꯤꯅ ꯇꯧꯔꯤꯕꯗꯣ ꯀꯤꯕ ꯊꯛꯀꯠꯄ ꯄꯥꯈꯠꯄꯅ ꯁꯦꯂꯔꯗꯣ ꯐꯖꯅ ꯅꯝꯗ꯭ꯔꯦ꯫ ꯕꯨꯠꯁꯤꯅꯒ ꯂꯥꯛꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯗꯣꯖꯣ꯫ ꯈꯜꯂꯤ ꯋꯥꯈꯜꯗꯗꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯨꯠꯅꯣ? ꯗꯣꯖꯣ ꯁꯦꯂꯔꯗꯨ ꯑꯣꯟ ꯇꯧꯔꯒ ꯑꯦꯛꯇꯤꯚꯥꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ꯫ "ꯇꯣꯡꯈꯠꯂꯣ ꯑꯣꯖꯥ, ꯑꯣꯖꯥ ꯇꯣꯡꯈꯠꯂꯣ, ꯈꯣꯡꯂꯩ ꯊꯨꯖꯤꯜꯂꯁꯦ." ꯗꯣꯖꯣꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯨꯗ ꯑꯃꯗꯨꯁꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯑꯦ꯫ ꯗꯣꯖꯣꯁꯨ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯍꯤꯡꯗꯨꯗ ꯄꯥꯏꯈꯩ ꯊꯧꯏ꯫ ꯂꯩꯋꯥ ꯌꯥꯎꯕ ꯆꯐꯨꯗꯨꯅ ꯀꯟꯅ ꯊꯧꯕꯗꯨꯗ ꯑꯗꯨꯃꯛ ꯇꯣꯝꯕꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯀꯥꯏꯍꯧꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯄꯥꯏꯈꯩ ꯊꯧꯈ꯭ꯔꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯂꯥꯡꯉꯝꯕꯤ ꯂꯤꯂꯤꯗꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯃꯥꯒꯤ ꯄꯋꯥꯔꯗ ꯀꯣꯝ ꯑꯣꯏꯅ ꯇꯧꯗꯨꯒꯤ ꯍꯣꯠꯅꯔꯝꯕ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯀꯣꯏꯂꯥꯁꯇꯣ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯀꯩꯁꯨ ꯇꯧꯗꯅ ꯆꯥꯡ ꯃꯥꯟꯅꯅ ꯍꯟꯖꯤꯜꯍꯜꯂꯦ꯫ ꯂꯤꯂꯤꯅ "ꯏꯁ, ꯃꯤꯒꯤ ꯀꯣꯟꯊꯣꯡꯗꯒ ꯕ꯭ꯂꯦꯛ ꯑꯥꯔꯠꯀ ꯇꯧꯔꯗꯅ ꯏꯔꯣꯏ ꯂꯣꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯗ ꯂꯟꯗꯥꯒꯦꯒ ꯇꯧꯔꯗꯅ ꯈꯪꯂꯝꯃꯅꯤꯅꯦ ꯕꯨꯠ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪꯗꯒ ꯑꯅꯤꯔꯛ ꯁꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕ, ꯑꯃꯨꯛꯀ ꯄ꯭ꯂꯥꯟꯒ ꯇꯧꯔꯛꯑꯕ
ꯂꯦꯝꯅ ꯇꯣꯛꯑꯦ ꯃꯊꯪꯗꯗꯤ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯑꯩ ꯙꯅꯄꯇꯤꯁꯨ ꯂꯥꯛꯅꯔꯨꯅꯤ ꯑꯗꯨꯕꯨ ꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯏꯔꯣꯏ ꯂꯥꯎꯕꯤꯗꯣ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯍꯥꯏꯐꯦꯠꯇꯗꯤ ꯌꯦꯡꯂꯨꯈꯤꯒꯦ ꯕꯨꯠ ꯂꯤꯂꯤ ꯂꯤꯛꯂꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯑꯦ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯄꯒ ꯂꯤꯛꯂꯥꯅ ꯏꯁꯤꯀꯩ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯂꯤꯂꯤꯅ ꯑꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯦ ꯇꯨꯝꯖꯔꯁꯅꯨ ꯃꯥꯒꯤ ꯃꯔꯝꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯃꯒ ꯂꯩꯔꯤꯁꯤ ꯎꯕꯗ ꯈꯪꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯣꯡꯃꯃꯨꯛ ꯂꯥꯛꯑꯒꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯁꯛ ꯃꯁꯥꯁꯨ ꯃꯨꯟꯅ ꯈꯪꯗꯕ ꯏꯔꯣꯏ ꯂꯥꯎꯕꯤ ꯅꯪꯕꯨ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯧꯅ ꯈꯜꯂꯤꯕꯒꯤ ꯃꯔꯝꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯉꯩ ꯏꯔꯣꯏ ꯂꯥꯎꯕꯤ ꯃꯥꯟꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯅꯪꯒꯤ ꯁꯝꯕꯜ ꯑꯣꯏꯒꯅꯤ ꯐꯔꯦ ꯑꯍꯤꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯩ ꯙꯅꯄꯇꯤ ꯍꯥꯏꯕꯗꯣ ꯑꯣꯠꯍꯧꯗꯕ ꯌꯥꯗꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯂꯤꯂꯤ ꯐꯨꯠ ꯂꯥꯎꯅ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯡꯈꯤ ꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯕ ꯃꯥꯏꯕ ꯁꯨꯝꯆꯤꯠ ꯑꯅꯤꯗꯣ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯀꯥꯡꯆꯨꯞ ꯂꯝꯕꯤꯒꯤ ꯏꯔꯣꯏꯁꯦꯝꯕ ꯃꯄꯥꯒꯤ ꯆꯥꯃꯔꯧ ꯂꯧ ꯂꯩꯕ ꯃꯄꯥꯗꯨꯗ ꯌꯧꯔꯛꯂꯦ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯇꯣꯝꯕꯅ ꯑꯦꯛꯇꯤꯚꯥꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯦ ꯑꯦꯛꯇꯤꯚꯥꯒꯤ ꯁꯤꯠꯇꯣ ꯍꯥꯡꯗꯣꯛꯂꯒ ꯏꯁꯤꯡ ꯕꯣꯇꯜ ꯂꯧꯊꯣꯛꯂꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯦꯟꯊꯈꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯃꯩ ꯏꯁꯤꯡ ꯆꯪꯗꯦ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯨꯋꯥꯡꯂꯤ ꯇꯨꯔꯦꯜ ꯑꯅꯤ ꯏꯔꯣꯡ ꯏꯇꯤꯟꯐꯝ ꯑꯣꯏꯕ ꯂꯥꯏꯐꯝꯁꯨ ꯀꯟꯕ ꯏꯔꯣꯏꯁꯦꯝꯕꯁꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯅꯤ ꯃꯐꯝꯁꯤꯕꯨ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏꯐꯝ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕꯗ ꯆꯠꯄ ꯀꯤꯅꯩ ꯂꯥꯡꯒꯣꯏ ꯆꯤꯡꯒꯤꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯨ ꯑꯣꯏꯔꯤꯕ ꯃꯄꯥ ꯑꯁꯤ ꯁꯅꯥ ꯃꯆꯨꯒꯤ ꯁꯖꯤꯁꯨ ꯊꯣꯛꯏ ꯍꯥꯏꯅꯤ ꯃꯇꯝ ꯑꯃꯗ ꯆꯤꯡꯌꯥ ꯅꯥꯄꯣꯝꯁꯤꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯂꯧ ꯎꯕꯗ ꯄꯤꯛꯈ꯭ꯔꯕ ꯂꯧꯕꯨꯛꯇꯨꯒꯤ ꯁꯔꯨꯛ ꯑꯃꯅ ꯐꯧꯊꯣꯛ 100 ꯊꯣꯛꯏ ꯍꯥꯏꯗꯨꯅ 100 ꯂꯧ ꯍꯥꯏꯅꯤ ꯍꯥꯏꯅꯔꯤꯕ ꯐꯧꯊꯣꯛ 100 ꯂꯧꯐꯝꯁꯤ ꯂꯧ ꯎꯔꯨꯕ ꯃꯤꯗꯣ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯥꯏꯗꯨꯅ ꯂꯧ ꯂꯧꯔꯨꯕ ꯃꯤꯗꯣ ꯀꯨꯏꯅ ꯈꯛ ꯊꯝꯗꯦ ꯐꯧꯊꯣꯛ 100ꯗꯨꯒ ꯑꯣꯟꯅꯩ ꯍꯥꯏꯕꯒꯤ 100 ꯔꯧ ꯑꯗꯨꯅ ꯀꯅꯥꯁꯨ ꯀꯤꯗꯨꯅ ꯂꯧ ꯎꯅꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯂꯒ ꯕꯨꯠ ꯊꯦꯡꯅꯔꯨꯕꯒꯤ ꯑꯋꯥꯕ ꯐꯔꯛꯄꯗ ꯂꯥꯏꯇꯤꯟꯒꯤ ꯋꯥꯔꯤꯁꯤꯅ ꯑꯀꯤꯕ ꯑꯃꯨꯛ ꯃꯁꯥꯗ ꯃꯊꯤ ꯅꯥꯏꯕ ꯍꯧꯔꯛꯂꯦ ꯗꯣꯖꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯑꯍꯤꯡꯗ ꯆꯤꯠꯄ ꯅꯨꯡꯁꯤꯠꯇꯣ ꯑꯏꯪꯕ ꯐꯥꯎꯗ꯭ꯔꯦ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯣꯏꯅ ꯐꯥꯎꯔꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗꯨꯒꯤ ꯎꯅꯥ ꯋꯥꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯃꯛꯅꯤ ꯇꯥꯕꯗ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯕꯨꯠꯀꯥꯗꯣ ꯐꯜ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯀꯗꯕ ꯃꯥꯜꯂꯦ ꯃꯣꯟ ꯈꯟꯕ ꯋꯥꯈꯜꯅꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯀꯨꯝꯊꯈꯤꯕ ꯏꯔꯣꯏꯁꯦꯝꯕꯒꯤ ꯏꯔꯣꯡ ꯂꯣꯡꯐꯝ ꯃꯌꯥꯗꯨꯗ ꯃꯪ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯑꯃꯝꯕꯗꯨꯗ ꯅꯤꯡꯊꯝꯊꯥꯒ ꯆꯪꯂꯛꯄꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯍꯤꯡꯗꯨꯗ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯗꯦ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯀꯥꯞꯄꯦ ꯑꯀꯣꯏꯕꯗꯨꯗ ꯑꯃꯝꯕꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯅꯕ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯂꯩꯕꯗꯣꯝꯗ ꯀꯥꯞꯄꯦ ꯃꯪꯗꯨ ꯎꯕꯗꯗ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄꯥꯛꯊꯈꯤꯕ ꯃꯥꯏꯕ ꯇꯣꯝꯕ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯃꯈꯣꯡ ꯍꯥꯝꯂꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯑꯉꯥꯡ ꯀꯞꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯇꯣꯝꯕꯅ ꯑꯣ ꯇꯧꯔꯦꯗꯅ ꯉꯁꯤꯗꯤ ꯀꯩ ꯀꯤꯗꯨꯅ ꯆꯦꯠꯂꯒ ꯁꯍꯨꯝ ꯑꯣꯛꯅꯩ ꯍꯥꯏꯗꯣ ꯄꯨꯡꯅ ꯄꯨꯛ ꯊꯤꯟꯕꯅꯦ ꯆꯥꯅꯤꯡ ꯇꯥꯒꯦ ꯌꯥꯔꯣꯏꯗꯧꯔꯤ ꯃꯩꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯇꯧꯔꯤꯁꯦ ꯃꯣꯕꯥꯏꯜꯒꯤ ꯃꯩꯉꯥꯜꯁꯤꯅ ꯀꯩꯗꯧꯔꯨꯅꯤ ꯑꯉꯥꯡ ꯑꯃꯅ ꯊꯣꯛ ꯂꯥꯎꯅ ꯀꯞꯂꯥꯛꯁꯤꯗ ꯌꯥꯜꯂꯛꯑꯗꯤ ꯇꯣꯝꯕ ꯃꯁꯥꯗꯣ ꯆꯥꯅꯤꯡ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯗꯣꯖꯣꯁꯨ ꯃꯅꯥꯅ ꯇꯥꯔꯦ ꯑꯉꯥꯡ ꯀꯞꯄꯗꯣ ꯍꯦꯛ ꯇꯥꯕꯒ ꯗꯣꯖꯣꯅ ꯑꯣꯖꯥ ꯇꯣꯝꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯂꯣꯏꯗ꯭ꯔꯤꯌꯦ ꯄꯨꯛꯁꯤ ꯌꯦꯛꯄꯅ ꯂꯣꯏꯔꯦ ꯀꯩꯅꯣꯗꯣ ꯑꯣꯖꯥ ꯍꯌꯦꯡꯒꯤꯁꯨ ꯌꯥꯎꯅ ꯇꯧꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯉꯥꯡꯅꯅꯦ ꯌꯥꯝ ꯍꯩꯄꯥ ꯁꯥꯅꯨ ꯑꯩꯅ ꯍꯦꯟꯅ ꯂꯣꯏꯁꯟꯅꯤꯡꯉꯤꯅꯤ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯤ
ꯄꯨꯛꯁꯦ ꯌꯥꯝ ꯊꯤꯜꯂꯦ ꯑꯣꯖꯥ ꯁꯠ ꯁꯠ ꯇꯧꯔꯛꯑꯣ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯦ ꯑꯣꯖꯥꯕꯨ ꯇꯥꯗꯕ꯭ꯔꯣ ꯇꯥꯏꯅꯦ ꯗꯣꯖꯣ ꯑꯩꯁꯨ ꯂꯣꯏꯔꯛꯑꯒꯦ ꯑꯣꯖꯥ ꯂꯣꯏꯔꯣ ꯑꯩ ꯉꯥꯏꯔꯕꯅꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯔꯣ ꯑꯩ ꯉꯥꯏꯔꯒꯦ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩ ꯗꯣꯖꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ ꯅꯥꯛ ꯌꯦꯠꯇꯣ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯀꯔꯤ ꯂꯩ ꯀꯅꯥ ꯂꯩ ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯤꯡꯅ ꯃꯁꯥꯗꯣ ꯃꯤꯀꯨꯞ ꯅꯥꯎꯝ ꯁꯤꯡꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯪ ꯂꯩꯕ ꯃꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪꯗꯨꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯍꯦꯛ ꯀꯥꯞꯂꯨꯕ ꯃꯇꯥꯡꯅꯤ ꯐꯤꯉꯧ ꯁꯤꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯥꯏꯁꯪꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯡꯂꯣꯝꯗ ꯃꯥꯒꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ ꯅꯨꯄꯤꯗꯣ ꯂꯥꯏꯁꯪꯗꯨꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤ ꯃꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡꯗꯣ ꯆꯞ ꯌꯨꯡꯉꯤꯗꯣꯖꯣ ꯃꯔꯣꯜ ꯃꯔꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯪ ꯂꯩꯕ ꯃꯄꯥ ꯃꯩ ꯊꯥꯐꯝ ꯃꯊꯛꯇꯨꯗ ꯐꯤꯉꯧ ꯁꯤꯠꯄꯤ ꯅꯨꯄꯤ ꯈꯔꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯂꯣꯏꯔꯦ ꯗꯣꯖꯣ ꯃꯀ꯭ꯂꯥꯛ ꯅꯤꯛꯏ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯗꯣꯖꯣ ꯅꯪꯅ ꯅꯁꯥꯗꯣ ꯑꯗꯨ ꯌꯥꯝ ꯅꯤꯛꯂꯤꯗꯨꯅ ꯗꯣꯖꯣ ꯋꯥꯗꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇꯣ ꯂꯥꯏꯁꯪ ꯑꯃꯗꯤ ꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯍꯦꯛ ꯊꯤꯟꯕꯗꯨ ꯎꯔꯦ ꯃꯪ ꯑꯗꯣꯝꯗ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯃꯥꯅ ꯂꯩꯖꯕ ꯂꯩꯋꯥ ꯃꯌꯥꯝꯗꯨ ꯁꯣꯜꯂꯒ ꯗꯣꯖꯣꯗ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯏ ꯗꯣꯖꯣꯁꯨ ꯃꯁꯥꯗꯣ ꯅꯤꯡꯅ ꯅꯤꯡꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯁ꯭ꯇꯥꯔꯠꯇꯨ ꯍꯦꯛ ꯇꯧꯕꯒ ꯑꯅꯤꯗꯣ ꯄꯥꯏꯈꯤ ꯏꯔꯣꯏꯁꯦꯝꯕꯒꯤ ꯆꯥꯃꯔꯧ ꯃꯄꯥꯗꯨꯕꯨ ꯂꯥꯟꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯦꯛꯇꯤꯚꯥꯗꯣ ꯄꯥꯏꯈꯩ ꯊꯧꯕꯅ ꯆꯥꯃꯔꯧ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛꯍꯧꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯦ ꯕꯨꯠ ꯂꯤꯂꯤ ꯁꯤꯡꯖꯃꯩ ꯙꯅꯄꯇꯤ ꯍꯣꯏꯒꯤ ꯂꯩꯕ ꯌꯨꯝꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯦ ꯙꯅꯄꯇꯤꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯂꯤꯂꯤꯅ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯃꯤꯒꯤ ꯏꯃꯨꯡꯗ ꯕ꯭ꯂꯦꯛ ꯑꯥꯔꯠꯀ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯨꯡꯉꯥꯏꯅꯤꯕ ꯃꯤꯒꯤ ꯃꯤꯃꯥꯟꯅꯗꯕꯤ ꯏꯔꯣꯏ ꯂꯨꯌꯥꯎꯕꯤꯗ ꯈꯨꯠ ꯊꯥꯒꯦ ꯈꯟꯕꯒꯤ ꯂꯥꯛꯅꯒꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯤꯂꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯤ ꯏꯔꯣꯏ ꯂꯨꯌꯥꯎꯕꯤꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯤ ꯀꯔꯤꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯋꯥꯔꯗꯣ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯕꯨꯠ ꯂꯤꯂꯤꯅ ꯎꯔꯣ ꯈꯪꯍꯜꯂꯣ ꯀꯔꯤꯒꯤꯗꯃꯛ ꯏꯔꯣꯏ ꯂꯨꯌꯥꯎꯕꯤꯁꯤꯗ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯇꯧꯒꯦ ꯈꯟꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯔꯝꯗꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯃꯤꯠꯇ ꯎꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯒꯤꯗꯃꯛ ꯂꯤꯛꯂꯥꯕꯨ ꯌꯨꯝꯗꯨꯗ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯇꯧꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝꯗꯣ ꯍꯦꯛ ꯎꯕꯗ ꯂꯤꯂꯤꯅ ꯑꯣ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯁꯤꯗꯤ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥ ꯑꯣꯏꯅꯤꯡꯕꯗ ꯑꯗꯨꯝ ꯑꯣꯏꯅꯕ ꯊꯕꯛ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯁꯤꯈꯣꯡꯗꯒ ꯇꯥꯏꯅꯔꯗꯅ ꯈꯪꯅꯤꯕ ꯉꯁꯤ ꯅꯨꯃꯤꯠꯇ ꯂꯥꯟꯖꯗꯕꯤ ꯏꯔꯣꯏ ꯂꯨꯌꯥꯎꯕꯤꯗ ꯐꯠꯇꯕ ꯇꯧꯒꯦ ꯈꯟꯕꯒꯤ ꯇꯝꯅ ꯂꯥꯏ ꯁꯥꯒꯦꯕ ꯕꯨꯠ ꯂꯤꯂꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯝꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯑꯀꯤꯕ ꯁꯛꯂꯣꯟꯗꯣ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯇꯨꯝꯗꯨꯅ ꯂꯩꯕ ꯙꯅꯄꯇꯤ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗꯣ ꯊꯣꯛ ꯊꯣꯛ ꯅꯣꯝꯃꯤ ꯇꯨꯝꯂꯨꯕꯗꯒꯤ ꯙꯅꯄꯇꯤꯗꯣ ꯑꯗꯨꯝꯅ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗꯣ ꯅꯣꯝꯂꯛꯄꯗꯨꯗ ꯌꯨꯍꯥꯔ ꯍꯥꯔꯕꯣꯏ ꯈꯜꯂꯗꯨꯅ ꯃꯆꯤꯟꯗ ꯆꯪꯉꯥ ꯆꯪꯉꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯌꯥꯝ ꯍꯩꯅ ꯃꯥꯒꯤ ꯀꯥꯡꯊꯣꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯐ꯭ꯂꯣꯔꯗꯨꯗ ꯄꯥꯛꯊꯩ ꯈꯨꯗꯨ ꯁꯧꯏ ꯀꯔꯤꯒꯨꯝꯕ ꯇꯨꯁꯤꯟꯈꯤꯕ ꯊꯣꯛꯂꯕ ꯑꯃꯨꯛ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯩ ꯍꯧꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯀꯤꯗꯨꯅ ꯁꯧꯗꯨꯅ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯐ꯭ꯂꯣꯔꯗꯨꯗ ꯍꯦꯛ ꯄꯥꯛꯊꯕꯒ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯅꯤꯛꯂꯝꯕꯗꯣ ꯐꯈ꯭ꯔꯦ ꯅꯦ ꯍꯦꯛ ꯇꯥꯏ ꯅꯤꯛꯄꯗꯨ ꯐꯈꯤꯕꯗ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯕꯨꯠꯁꯤꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯌꯨꯍꯥꯔ ꯍꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯆꯤꯟꯗ ꯆꯪꯉꯥ ꯆꯪꯉꯥ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩ ꯃꯀꯣꯛ ꯉꯥꯎꯔꯝꯕꯗꯨ ꯐꯔꯦ ꯃꯆꯥꯅꯨꯄꯤ ꯁꯨꯂꯣꯆꯅꯥꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯔꯝ ꯇꯧꯅ ꯂꯩꯔꯝꯒꯗꯕꯅꯣ ꯈꯟꯕꯗꯗ ꯃꯁꯥꯗꯣ ꯑꯋꯥꯕ ꯃꯥꯏꯕꯗꯨ ꯑꯣꯏ ꯃꯥ ꯃꯊꯟꯇ ꯑꯣꯏꯅ ꯂꯥꯡꯕꯗꯧꯅ ꯐꯥꯎꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯃꯁꯥꯗ ꯊꯣꯏꯅ ꯐꯥꯎꯗꯦ ꯃꯍꯥꯛ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯒꯗꯣꯏꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯑꯔꯨꯕ ꯕꯤꯖꯤꯅꯦꯁꯀꯤ ꯃꯤꯇꯤꯡ ꯑꯃꯒꯤ ꯆꯠꯈꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯤꯒ ꯃꯥ ꯈꯛꯇꯒꯅꯤ
ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯪꯂꯦ ꯈꯣꯡꯀꯥꯞꯇꯣ 3ꯃꯨꯛꯇ ꯉꯥꯏꯔꯤ ꯊꯥꯡꯇꯣꯛꯄ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯏꯟꯅꯕꯒꯤ ꯇꯨꯡ ꯑꯣꯜꯂꯒ ꯐꯜꯂꯞ ꯇꯧꯅ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗꯅ ꯑꯃꯨꯛꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯀꯤꯕꯅ ꯍꯦꯟꯅ ꯃꯁꯥꯗꯣ ꯂꯥꯛꯆꯔꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯃꯨꯛ ꯆꯠꯂꯦ ꯆꯠꯄꯗ ꯉꯥꯏꯔꯤ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯔꯨꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯃꯨꯕꯗꯧꯅ ꯙꯅꯄꯇꯤꯅ ꯎꯔꯛꯏꯕꯗꯨ ꯕꯨꯠ ꯂꯤꯂꯤꯅ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗꯤ ꯁꯥꯍꯨꯝ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯕꯨꯠꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯙꯅꯄꯇꯤꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ ꯒꯣꯗ꯭ꯔꯦꯖ ꯃꯔꯨꯝꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯤꯡ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯝꯗꯨꯗ ꯏꯁꯧ ꯂꯥꯡꯉꯤ ꯈꯣꯟꯗꯨ ꯈꯔ ꯋꯥꯡꯂꯞ ꯇꯧꯗꯨꯅ ꯈꯣꯟꯖꯦꯜꯗꯣ ꯋꯥꯡꯅ ꯁꯨꯝ ꯋꯥꯡꯈꯠꯂꯦ ꯃꯁꯥꯗꯣ ꯑꯗꯨꯃꯛ ꯒꯣꯗ꯭ꯔꯦꯖ ꯃꯄꯥ ꯂꯩꯕ ꯃꯔꯨꯝꯗꯨꯐꯥꯎ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯥꯅ ꯎꯈꯤꯕ ꯑꯃꯨꯕ ꯃꯃꯤꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯅꯦ ꯍꯦꯛ ꯇꯥꯏ ꯙꯅꯄꯇꯤꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯨ ꯇꯝꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯅꯧꯅꯅ ꯒꯣꯗ꯭ꯔꯦꯖ ꯂꯩꯕ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯀꯞꯂꯛꯏ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ ꯂꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯡꯉꯝ ꯁꯥꯉꯝꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯒ ꯙꯅꯄꯇꯤꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯂꯪꯖꯥ 12ꯅ ꯇꯥꯔꯒ ꯁꯥꯕ ꯖꯟꯇ꯭ꯔꯗꯣ ꯃꯥꯒꯤ ꯎꯟꯁꯥꯒ ꯇꯛꯅꯕꯗ ꯃꯩ ꯍꯧꯈꯩ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯃꯁꯥꯗ ꯐꯥꯎꯔꯦ ꯑꯗꯨꯝꯅ ꯁꯃꯤꯟꯗꯣ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯕꯗ ꯙꯅꯄꯇꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯇꯤꯟꯒ ꯁꯝꯅꯕ ꯃꯤ ꯑꯣꯏꯕꯅ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯍꯥꯛ ꯃꯁꯥꯗꯤ ꯇꯁꯦꯡꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯕꯨꯠ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯅ ꯆꯪꯂꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯙꯅꯄꯇꯤ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯃꯤꯉꯣꯟꯗ ꯃꯥꯅ ꯌꯦꯡꯊꯤꯕ ꯃꯤꯁꯤꯡꯗ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛ ꯃꯁꯥꯗ ꯊꯣꯛꯂꯛꯂꯕꯁꯤꯗ ꯀꯅꯥꯅ ꯃꯉꯣꯟꯗ ꯂꯥꯏꯇꯤꯟ ꯊꯥꯖꯤꯜꯂꯛꯏꯅꯣ ꯃꯥꯒꯤ ꯌꯦꯡꯅꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯋꯥꯈꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯀꯤꯕꯗꯤ ꯃꯁꯥꯗ ꯐꯥꯎꯔꯤ ꯖꯟꯇ꯭ꯔ ꯃꯌꯥꯏ ꯀꯟꯕ ꯑꯃ ꯁꯤꯕꯨꯗꯤ ꯁꯤꯔꯤ ꯃꯁꯤꯅ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯦꯛꯇ ꯍꯣꯠꯆꯤꯜꯂꯛꯂꯒ ꯇꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯈꯟꯖꯕ ꯑꯃꯗꯤ ꯂꯩ ꯍꯤꯒꯤꯛ ꯂꯥꯎꯅ ꯒꯣꯗ꯭ꯔꯦꯖ ꯃꯔꯨꯝꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯐ꯭ꯂꯣꯔꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯎꯕꯗꯗ ꯑꯀꯤꯕꯅꯤ ꯐꯥꯎꯔꯤꯕ ꯙꯅꯄꯇꯤ ꯃꯁꯥꯗꯣ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯞꯂꯤꯕꯗꯣ ꯀꯅꯥꯒꯤ ꯑꯃꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯂꯥꯏꯃꯨ ꯊꯥꯖꯤꯜꯂꯤꯁꯤꯅ ꯈꯪꯅꯤꯕ ꯍꯦꯛ ꯑꯩꯅ ꯈꯪꯂꯛꯄ ꯃꯇꯨꯡꯗ ꯀꯩꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯑꯣꯖꯥ ꯇꯣꯝꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯍꯤꯡꯁꯤꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯏꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯇꯝꯗ ꯃꯣꯟ ꯈꯜꯂꯦ ꯈꯣꯡꯗꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯍꯤꯛꯅ ꯀꯞꯂꯤ ꯀꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯁꯤꯀꯩ ꯅꯣꯛꯂꯛꯑꯦ ꯅꯣꯛꯂꯛꯄꯗꯨꯗ ꯑꯗꯨꯃꯛ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯇꯧꯗꯨꯅ ꯃꯍꯥꯛꯇꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯈꯨꯅꯣꯛ ꯆꯥꯅꯣꯛꯇꯨꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗꯨꯗ ꯋꯥꯟꯊꯈ꯭ꯔꯦ ꯙꯅꯄꯇꯤꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯃꯗ ꯐꯨꯛ ꯂꯥꯎꯅ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯑꯦ ꯉꯁꯤꯗꯤ ꯑꯍꯧꯕꯅꯤ ꯀꯌా ꯇꯝꯅꯕꯤꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪꯗꯒ ꯑꯃꯨꯛ ꯏꯔꯣꯏ ꯂꯨꯌꯥꯎꯕꯤꯗ ꯌꯦꯠꯀꯦ ꯈꯜꯂꯕ ꯅꯨꯡꯉꯥꯏꯅꯤ ꯑꯍꯦꯟꯕ ꯀꯨꯝꯍꯩ ꯇꯧꯅꯤ ꯈꯪꯅꯤꯕ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯕꯨꯠ ꯐꯦꯁꯇꯤꯚꯦꯜ ꯇꯧꯁꯤꯟꯒꯦ ꯕꯨꯠ ꯃꯌꯥꯝ ꯍꯣꯏ ꯂꯥꯎꯔꯒ ꯕꯨꯠ ꯂꯤꯂꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯒ ꯕꯨꯠ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯛꯂꯦ ꯕꯨꯠ ꯂꯩꯕꯥꯛꯇ ꯌꯧꯕ ꯂꯩꯁꯅꯥꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯥꯡꯉꯨꯔꯦ ꯆꯦꯡꯃꯥꯡ ꯃꯥꯡꯕꯤ ꯅꯪꯕꯣ ꯃꯤꯔꯝꯂꯦꯟꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯕꯅꯦ ꯑꯦꯜꯕꯝ ꯍꯦꯔꯣ ꯀꯨꯝꯒꯗꯕ ꯕꯨꯠ ꯔꯥꯖꯦꯁꯅ ꯅꯪ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯤꯔꯝꯃꯤꯕ ꯅꯣꯡꯃꯇꯪ ꯎꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯍꯣ ꯈꯤꯠ ꯇꯩꯕꯤꯔꯅꯨ ꯃꯣꯔꯦ ꯁꯨꯅꯨꯗꯣ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯊꯃꯣꯏꯒꯥꯁꯦ ꯂꯣꯏꯅ ꯆꯥꯊꯠꯄ ꯇꯥꯔꯦ ꯅꯪꯒꯤ ꯃꯌꯥ ꯀꯜꯂꯕ
मोरे सुनुगा पांखक ओइरबा थमोइदुना मीगी असेंबा नुक्सिबाबु मोरे सुनुगा प्रमाण तौबदी नंगसु अरानबा तानी यारे हे खाइरनो इङोंदा खाइफम इरे लेतबदौना अइसे खाइबा नत्तिमे नंगबो राजेशना नंग हंगमबनी प्रॉमिस कई मरमगी हंगिबा खंगदेबो अदुदि आइसु बुत लेबाकसिदा नुंसी नुंगन तौबसु याबा नते बुत वार्डेन खंखिबा थोकलो दंदी फंगनी अदुना लैसना इंग चिंगना अमत लैसिको अदुसु चुमिने अदो बुत मसेन रोमांस तौरगा करी कानदोइनो अदुदी आइसु खंगदे फरेसे मसीगी वाफमसे तोसे हयेंदी निंगोल चाकौबो नुमिनी इबानी नुमिदांग अथेंबदा मिरमलेंदा पुन्ना चलुसिको आइदी मिरमलेंदा चनिंगदी माइथोंगी मम्मीदो इमक मक्सिन बदुंगना तवे लैसना वाई सिंगसी हरमलगा माना बुत लेबाकसिदा ममाई ओंदुना लाकपु नुमितगी हौना ताइबंग मिरमलेंदा माई ओंसिनगिद्रे अमुक हनसु मी मरक्ता चनिंगबा फाउद्रे मागे नुसुक नुजानरबा माइथोंदु उबदा करी मरम लेबनो हाइदुना लिलीना पावर सिजनदुना लैसनागी माइथोंदु येंबदा हाना मंगलम चत्ता थोकिबा थौदोक अदु उरे लैसना हिंगलिंगैदा इंजत तपचबी इचम चमजबी लेसाबी अमनी ममा मचा पुन्ना होटल फमिने नंबोल कैथेलदा बोरा योनबदा ममिंग चले अदोमना वारिसी ताबिरगा अदोंगी मोत अदु कमेंट बॉक्स दा थंबिरम अमदी चैनल सिबु नुक्सिबिदुना अदोंगी ममल यामलबा लाइक सब्सक्राइब तबो काउबिगेनु लोशिलपद मैम इकोकनोना अमुकना खुरुमजरी।